Nobody. Welcome to my life. Hello everyone, welcome. Papa. Ito to kita ang jala. Naku. Hello. Nakuha lagi. Kamu sih kak? Kamu. Chanchal Bhagat. Hello, Chanchal. Welcome to my live stream. थैंक यू चंचल आपको मेरी लाइव पे आने के लिए। हेलो जी, हेलो, गुड इवनिंग चंचल। आप कैसे हो? आप कहाँ से हो? बबल न बबल 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 बबल। आप कहाँ से हो? मैं दिल्ली से हूँ चंचल। मैं दिल्ली से बोल रहा हूँ अभी। आप कहाँ से हो? आपके उधर आज का मौसम कैसा है? Bữa cũng có được। आपका नेपाल में कोई है? आप नेपाल बोल रहे हो क्या? जी, मेरा नेपाल में कोई नहीं है अभी।
वाईटी के थ्रू एक फ्रेंड मिला है, फिलहाल वही है फ्रेंड, और कोई नहीं है नेपाल में। आप नेपाली हो? Eko, Eko, चंचल आप लाइक भी कर दीजिए। आप आ ही गया है तो एक लाइक कर दीजिए। ना तुम्बा हाय, हेलो। ओके, लाइक हो गया है। ओह थैंक यू चंचल, बहुत बहुत शुक्रिया। बनी रहिए थोड़ी देर, लाइफ में आ जाएगा फ्रेंड। अभी अभी शुरू हुआ है ना, इसीलिए नहीं आया, आ जाएगा। आप बनी रहिए थोड़ी देर तक। आप चैनल चलाती हो? अगर आप चैनल चलाती हो तो आप मेरे वीडियो को भी एक बार देख के आप कमेंट छोड़ के जाइएगा, सपोर्ट करके जाइएगा। एक दूसरे सपोर्ट करेंगे। अगर आपके पास चैनल है तो चैनल को सपोर्ट करके जाइएगा। मैं भी आपको लाइव के बाद रिटर्न दूंगी। ओके चंचल, थबक हम चिल्लबा हंगी। चंचल नहीं, अच्छा कोई नहीं है, कोई नहीं, फिर भी आप सपोर्ट करके जाइएगा चैनल को। चैनल नहीं चलाने से भी कोई इश्यू नहीं है। चंचल आप मुझे नेपाली लग रहा है, नेपाली हो ना? हेलो हेलो। चंचल ये क्या है, मुझे समझ में नहीं आ रहा है। सामनिया ए मतलब नेपाली नहीं? सामनिया, सामनिया मैंने सुना नहीं है, तो समझ में नहीं आ रहा है मुझे। कोई नहीं, जो भी हो हम सब एक ही है, इंसान ही तो है ना। कोई नहीं, नेपाली हो जो भी हो। सुबेदी जी नमस्ते, नमस्ते सुबेदी जी, स्वागत है आपको मेरे लाइव पे आने के लिए। थैंक यू। लाइक डन, थैंक यू। लाइक अभी तक नहीं आया, आप लाइक कर दीजिए सुबेदी जी। सुबेदी जी शाम का चाय हो गया? चाय चाय खाना हो गया सिस्टर? जी नहीं, अभी तक नहीं हुआ है।
9-10 बजे हो जाएगा खाना। मैंने आपको सिखाया था ब्लू देने का। ब्लू ऐसे नाम पे क्लिक करेगा, नाम पे टच करके फिर जो जो आपने बताया वो सब सही है। उसमें लास्ट में SM मॉडरेटर बोल के MODERATOR मॉडरेटर, उसी में क्लिक करके डन करना है। तो फिर जो आप ब्लू देना चाहते हैं उसको ब्लू हो जाएगा। ब्लू देने के बाद वो किसी के साथ ज्वाइन कर सकता है। तो आपको उस वक्त नहीं आया, कोई नहीं, आपने कोशिश किया। थैंक यू। थैंक यू। ओके। एक दूसरे के हेल्प करना चाहिए। स्वीटी जी ला 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 ला। 나 궁금해 짜도 동현들아. 먼저 또. गेम ओवर। गेम ओवर नहीं होगा, गेम अभी शुरू हुआ है। आप बनी रहिए थोड़ी देर। आप कितना महीना हो गया यूट्यूब चैनल खोल के? ला ला ला। मेरी नेट स्लो है कि आपकी? सुवेदी जी पता नहीं, मेरी भी थोड़ा स्लो लग रहा है। 20-20 में रिकनेक्टिंग दिखा रहा है मुझे। सनातन हाय हेलो। Macaton lah lah. Sudah di la 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 la.
यूट्यूब यूट्यूब, हाँ। सुवेदी जी सुवेदी जी आपका कितना टाइम हो गया है? यूट्यूब, हाँ। हाँ जी, यूट्यूब खोलते हुए आपको कितना टाइम हो गया? ला से ला। मेरा 1 साल हो गया सिस्टर। अच्छा, सुवेदी जी आपने तो बहुत कम टाइम पे बहुत अच्छा अच्छा आपने गेन किया है। आपको तो 4K हो गया आपका। मैंने देखा था कल परसों, आपको तो 4K हो गया। आपको वीडियो में फीडबैक भी बहुत अच्छे अच्छे आता है। बहुत अच्छा है आपका। Sige wala, sige wala. Okay, now. कैन, अच्छा, शॉर्ट वीडियो पर आया है। ओके, शॉर्ट वीडियो पर, शॉर्ट वीडियो पे आया है, बहुत बढ़िया। मैंने आपके लॉन्ग वीडियो भी देखा था, जो आप रुद्राक्ष उठा रहे थे, वो वाला वीडियो भी मैंने फुल देखा था। आप बहुत अच्छा सा रुद्राक्ष उठा रहे थे। थौनाउजम शंकरजीत, वेलकम शंकरजीत। शंकरजीत नहान चीचेदा सपोर्ट तौबीबदो मालेको, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯥꯏ ꯆꯦꯒꯤꯁꯦ ꯄꯨꯡ ꯀꯌꯥꯗꯩ ꯂꯥꯏꯚ ꯊꯥꯏꯅꯣ? ꯁꯪꯀꯔꯖꯤꯠ ꯑꯩꯒꯤꯁꯤꯅꯦ 20 ꯃꯤꯅꯤꯠ ꯆꯞ ꯆꯥꯅ ꯐꯥꯔꯦ ꯍꯧꯖꯤꯛ꯫ ꯑꯗꯨꯝ ꯁꯗꯥꯒꯤ ꯉꯥꯏꯍꯥꯛ ꯊꯥꯒꯦꯅ ꯊꯥꯕꯅꯤ, 20 ꯃꯤꯅꯤꯠ ꯐꯥꯔꯦ ꯍꯧꯖꯤꯛ꯫ सुवेदी ब्लॉग यूट्यूब, हम सब यूट्यूब में पागल हो गया। शंकरजीत चाक हिंजांग चारबो? जिति निंथमथानिना ngन ngन चाक हिंजांग चानई। चाका चारबो? चे चाक चारबो? अखोगी थोंद्रीने शंकरजीत, अखोगी थोंद्री। हंचे चादना लोइनबता ngaꯏꯗꯨꯗꯤ। शंकरजीत चारबो? सुवेदी ला 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 ला। शंकरजीत ने चे से कई लमदोइनो? आई कसारदैनी शंकरजीत। नंदी मणिपुरदगी ओइरमदौ माली, मल्ला कसारगिरा? मचा तोना वाइफ तुना मलक थोखरेने। मामा कौरीनी।
बुखार है क्या आपको? जी नहीं, बुखार तो नहीं है, ऐसे हल्का हल्का सा ऐसे बुखार का जैसे लग रहा है, अभी तक तो नहीं हुआ। फिर कब से मणिपुर थौबालदꯩꯅꯤ ꯏꯆꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯪꯀꯔꯖꯤꯠ ꯆꯤꯆꯦ ꯀꯁꯥꯔꯗꯒꯤꯅꯤ ꯋꯥꯏꯇꯤꯁꯦ ꯄꯥꯏꯕꯗꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯪꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯪꯉꯕꯣ ꯗꯨꯒꯩꯗꯨꯒ ꯌꯥꯝꯅ ꯏꯪꯕ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯒ ꯏꯪꯉꯤꯕ mama itu ya hapchalo ꯁꯤ ꯃꯅꯤꯄꯨꯔ ꯂꯥꯛꯇ꯭ꯔꯤꯕꯣ ꯁꯪꯀꯔꯖꯤꯠ ꯂꯥꯛꯇ꯭ꯔꯤꯅꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯈꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯩ ꯇꯧꯔꯒ ꯑꯦꯛꯁꯀꯥꯔꯁꯟꯒꯤ ꯑꯩꯈꯣꯏ ꯂꯥꯛꯇꯣꯏ ꯇꯧꯔꯝꯃꯦ ꯑꯗꯨꯒꯩꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯍꯧꯈꯔꯦꯀꯣ ꯍꯧꯖꯤꯛ ꯊꯣꯛꯏꯕꯁꯦ ꯈꯔ ꯈꯔ ꯍꯧꯒꯠꯈꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯂꯥꯛꯀꯅꯤ अमुतंग लाकनी सुवेदी ओके अब मैं होटल जाता हूँ सिस्टर ओके सुवेदी जी बहुत बहुत धन्यवाद आप मेरे लाइफ पे बने रहने के लिए ठीक है आप जाइएगा बाय 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 लोग से को ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯨꯗꯅ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯣ ꯆꯦ ꯅꯛꯅ ꯆꯦ ꯅꯛꯅ ꯂꯩꯅꯔꯒ ꯃꯅꯤꯄꯨꯔ ꯂꯥꯛꯇ꯭ꯔꯤꯕ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯕꯣ ꯂꯥꯟꯁꯨ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗꯤ ꯏꯔꯥꯡꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯦꯀꯣ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩ ꯁꯨꯒꯅꯨꯗ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯂꯥꯛꯑꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯀꯦꯅ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯔꯛ ꯑꯃ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯦ ꯂꯥꯛꯀꯅꯤ ꯂꯥꯟꯁꯨ ꯌꯥꯡꯅ ꯐꯕ ꯑꯣꯏꯁꯅꯨ ꯁꯪꯒꯗꯤꯇꯤ ꯍꯟꯗꯤ ꯀꯔꯤ ꯍꯣꯠꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕꯣ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯇꯧꯔꯕꯣ ꯂꯥꯏꯛ ꯇꯧꯔꯦ ꯆꯠꯂꯦ ꯀꯩꯅꯣ ꯀꯩꯅꯣ ꯂꯥꯏꯛ ꯇꯧꯔꯦ ꯆꯠꯂꯦ ꯍꯥꯏꯁꯤꯕꯨ ꯑꯅꯨꯁꯤꯡꯅ ꯌꯥꯗꯦ ꯌꯥꯗꯦ ꯂꯥꯏꯛ ꯇꯧꯔꯦ ꯆꯠꯂꯦ ꯌꯥꯗꯦꯀꯣ ꯂꯥꯏꯛ ꯇꯧꯔꯦ ꯆꯠꯂꯦ ꯀꯗꯩꯅꯣꯁꯦ ꯑꯅꯨꯁꯤꯁ ꯑꯪꯀꯤ ꯆꯠꯈ꯭ꯔꯕꯣ ꯆꯠꯄꯤꯒꯅꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨ ꯅꯅꯥꯎꯒꯤꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨ ꯆꯠꯀꯅꯨ ꯀꯩꯒꯤꯅꯣ ꯂꯥꯛꯄꯒ ꯂꯥꯏꯛ ꯇꯧꯔꯦ ꯆꯠꯂꯦ ꯍꯥꯏꯁꯦ ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯋꯥꯏ ꯆꯥꯏꯒꯦ ꯆꯥꯏꯁꯅꯨ ꯑꯩꯒꯤ ꯃꯪꯗꯁꯨ ꯂꯥꯏ ꯑꯃꯇ ꯎꯔꯦ ꯆꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯕ ꯊꯦꯡꯅꯔꯤꯁꯤꯡꯁꯦ ꯀꯁꯥꯔ ꯂꯣꯏ ꯑꯣꯏ ꯀꯁꯥꯔꯗꯤ ꯂꯥꯟ ꯇꯧꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯁꯪꯀꯔꯖꯤꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯗꯤ ꯆꯤꯆꯦꯗꯤ ꯈꯪꯖꯗꯦ ꯉꯁꯤꯒꯤꯁꯤꯒꯅꯦ ꯍꯥꯏꯗꯤ ꯐꯤꯞ ꯇꯥꯏꯝꯇꯪ ꯁꯨꯔꯦꯕꯀꯣ ꯃꯉꯥꯔꯛꯇ ꯁꯨꯔꯤ ꯄꯨꯡꯈꯥꯏ ꯑꯃ 40 ꯃꯤꯅꯤꯠ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯕꯅꯦꯕꯀꯣ ꯑꯇꯩꯕꯨꯗꯤ ꯃꯣꯏ ꯃꯁꯥꯒꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯅꯕ ꯑꯩꯅ ꯊꯥꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯜꯂꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯅꯠꯇꯦ
ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯁꯨ ꯂꯩꯇꯦ. ꯂꯩꯇꯦ. ꯅꯪ ꯂꯩꯌꯨ ꯉꯥꯏꯍꯥꯛꯇꯪ. ꯆꯦ ꯀꯩ ꯃꯊꯦꯜ ꯊꯣꯡꯂꯒꯦ? ꯁꯪꯒꯠꯖꯤ ꯑꯩꯈꯣꯏ ꯉꯁꯤꯅꯦ ꯇꯟ ꯍꯧꯅꯤ ꯑꯉꯧꯕꯒ, ꯑꯗꯣ ꯍꯧꯗ꯭ꯔꯤ ꯑꯟꯖꯤ ꯊꯣꯡꯗ꯭ꯔꯤ. ꯅꯨꯡꯁꯤ ꯅꯊꯟ ꯉꯥꯡꯂꯩꯍꯧ ꯀꯥꯏ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯁꯤꯗꯤ. ꯁꯪꯀꯔꯖꯤꯠ ꯂꯩꯁꯤꯗꯤ. ꯁꯪꯀꯔꯖꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯧꯋꯣ. ꯁꯪꯀꯔꯖꯤꯠ ꯂꯩꯁꯦ ꯎꯗ꯭ꯔꯣ? ꯑꯅꯨꯁꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯆꯦ ꯍꯥꯏ. ꯑꯅꯨꯁꯤꯡ ꯑꯝꯇ ꯈꯨꯝꯃꯛꯑꯣ. ꯁꯪꯀꯔꯖꯤꯠꯅ ꯍꯪꯉꯤꯁꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯍꯥꯏꯌꯦ. ꯇꯨꯃꯤꯟ ꯂꯩꯎ. ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯪ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤꯗ ꯑꯩꯅ ꯆꯪꯉꯨ ꯆꯪꯉꯨ ꯃꯐꯝ ꯈꯨꯗꯤꯡꯗ. ꯑꯩꯒꯤꯁꯦ ꯂꯥꯛꯄꯒ ꯅꯪ ꯏꯁꯧ ꯂꯥꯡꯉꯤꯅꯤ. ꯑꯩꯒꯤꯁꯤꯗꯕꯨ ꯂꯥꯛꯑꯕ ꯅꯪ ꯏꯁꯧ ꯂꯥꯡꯒꯗ꯭ꯔꯣꯕꯅꯤ. ꯒꯣꯄꯥꯜ ꯈꯨꯃꯟ. ꯑꯩ ꯅꯣꯏꯗ ꯂꯥꯛꯄ ꯇꯜꯂꯤꯅꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯛꯌꯥꯝ ꯏꯁꯧ ꯂꯥꯡꯉꯤꯁꯦ? ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯔꯛꯑꯦꯗꯣ. ꯍꯥꯏꯒꯨꯝꯂꯗꯅ ꯑꯗꯨꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯅꯦ ꯍꯥꯏ. ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯔꯤꯛꯏꯁꯦ ꯇꯥꯗ꯭ꯔꯥ? ꯁꯪꯀꯔꯖꯤꯠ ꯉꯁꯥꯏꯗꯒꯤ ꯂꯩꯖꯔꯤꯅꯤ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ. ꯅꯪꯅ ꯂꯥꯛꯄꯒꯤ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯦꯕ. ꯁꯪꯀꯔꯖꯤꯠꯁꯦ ꯉꯁꯥꯏꯗꯩ ꯃꯆꯦꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯅꯤ. ꯑꯅꯨ ꯅꯨꯄꯤ ꯅꯨꯄꯥꯔꯣ ꯑꯝꯇꯪ ꯈꯪꯖꯒꯦ. ꯅꯨꯄꯥꯅꯤ ꯅꯨꯄꯥ. ꯁꯪꯀꯔꯖꯤꯠ ꯆꯤꯆꯦꯅ ꯀꯧ. ꯆꯤꯆꯦ ꯀꯧꯕ ꯌꯥꯅꯤ. ꯅꯨꯄꯤꯅꯤ. ꯅꯪꯗꯣ ꯁꯤꯡꯉꯥꯏꯕꯁꯤꯅ ꯇꯧꯔꯤꯔꯥ? ꯑꯗꯨꯝ ꯂꯦꯜꯂꯣ. ꯑꯩ ꯇꯜꯂꯤ ꯆꯠꯂꯦ. ꯑꯩ 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 ꯂꯩꯅꯤꯡꯗꯕ ꯃꯤꯗ ꯈꯥꯝꯃꯔꯣꯏ. ꯅꯨꯄꯥꯅꯤ ꯍꯥꯏꯔꯣ ꯆꯦ? ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤ. ꯑꯅꯨꯁꯦ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯁꯦ ꯑꯝꯇ ꯈꯨꯝꯕꯤꯌꯨ ꯌꯥꯗ꯭ꯔꯅꯦ? ꯃꯅꯥꯗꯤ ꯕꯪ ꯕꯪ ꯁꯥꯏ ꯍꯥꯏꯁꯤꯅꯤ. ꯑꯅꯨꯁꯤ ꯆꯠꯈ꯭ꯔꯕꯣ ꯑꯋꯣꯏꯃꯛꯀꯤ? ꯆꯠꯂꯕꯣ? ꯂꯩꯔꯗꯤ ꯑꯝꯇ ꯏꯔꯧ. ꯑꯣ ꯅꯨꯄꯤ ꯍꯧꯅꯕꯤ ꯇꯧꯔꯤꯅꯦ ꯑꯅꯨꯁꯦ. ꯆꯦ ꯑꯅꯨꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯆꯦ ꯑꯅꯨꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯌꯦ. ꯁꯪꯀꯔꯖꯤꯠꯅ ꯆꯦ ꯑꯅꯨ ꯑꯝꯇ ꯈꯨꯝꯕꯤꯔꯧ. ꯒꯣꯄꯥꯜꯅ ꯑꯩꯗꯤ ꯑꯅꯧꯕ ꯆꯪꯂꯛꯄꯅꯤꯀꯣ. ꯍꯣꯏ ꯒꯣꯄꯥꯜ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ. ꯑꯗꯣ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ.
ꯑꯅꯨꯁꯤꯁ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ ꯁꯪꯀꯔꯖꯤꯅ ꯉꯁꯥꯏꯗꯩ ꯆꯤꯆꯦ ꯆꯤꯆꯦ ꯀꯧꯏꯁꯦ ꯑꯝꯇꯗꯤ ꯈꯨꯝꯕꯤꯔꯛꯑꯣ ꯅꯣꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯎ ꯑꯩ ꯌꯥꯎꯍꯟꯒꯅꯨ ꯀꯣꯏ ꯖꯥꯗꯦ ꯅꯪꯒꯤ ꯃꯔꯝꯗꯅꯤ ꯍꯥꯏꯁꯦ ꯅꯪꯁꯨ ꯌꯥꯎꯔꯛꯎ ꯑꯅꯨ ꯍꯥꯏꯕ ꯅꯨꯄꯤꯁꯤꯗꯤ ꯇꯁꯦꯡꯅ ꯆꯠꯈ꯭ꯔꯦꯅꯦ ꯍꯥꯏꯌꯦ ꯁꯪꯀꯔꯖꯤꯠ ꯆꯠꯇꯦ ꯃꯥ ꯂꯩ ꯆꯠꯇꯦ ꯒꯣꯄꯥꯜꯅ ꯍꯣꯏ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯒꯣꯄꯥꯜ ꯒꯣꯄꯥꯜ ꯆꯥꯛꯀ ꯆꯥꯕꯤꯔꯛꯑꯕꯣ ꯅꯪ ꯌꯥꯝ ꯍꯩꯄꯥ ꯁꯥꯅꯨ ꯁꯨꯁꯃꯤꯇꯥ ꯍꯣꯏꯃ ꯑꯅꯨꯁꯦ ꯑꯩ ꯄꯥꯔꯛꯑꯔꯣꯏꯒꯦ ꯁꯥꯎꯔꯤꯉꯩꯁꯤꯒ ꯑꯅꯨꯁꯦ ꯏꯃꯨꯡꯗ ꯃꯤ ꯈꯠꯅꯕ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯍꯥꯏ ꯃꯥꯒꯤꯁꯦ ꯂꯥꯏꯚ ꯃꯌꯥꯝ ꯊꯥꯕꯁꯤꯒꯅꯦ ꯁꯥꯎꯋꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯤ ꯌꯨꯇꯨꯕꯁꯦ ꯍꯥꯡꯕꯒ ꯂꯥꯏꯚꯁꯦ ꯃꯌꯥꯝ ꯊꯥꯅꯗ꯭ꯔꯥ ꯂꯥꯏꯚꯀꯤ ꯂꯥꯏꯚ ꯉꯥꯛꯇ ꯀꯩꯗꯧꯗꯣ ꯃꯥꯁꯦ ꯁꯥꯎꯔꯤꯅꯤ ꯁꯪꯀꯔꯖꯤꯠ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤ ꯆꯦꯅꯨꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯅꯤ ꯌꯥꯝ ꯐꯕꯅꯤ ꯒꯣꯄꯥꯜ ꯒꯣꯄꯥꯜ ꯆꯥꯔꯦ ꯑꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯕꯤꯒꯦ ꯁꯪꯀꯔꯖꯤꯠꯇꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯍꯪꯒꯥꯝ ꯍꯪꯒꯥꯝ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯕꯥꯔꯣꯗ ꯍꯪꯒꯥꯝ ꯆꯥꯏ ꯍꯪꯒꯥꯝꯗꯤ ꯍꯥꯎꯏ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯌꯦ ꯆꯦꯅꯨ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯕꯤꯔꯛꯎꯗ ꯅꯅꯥꯎꯅ ꯀꯧꯖꯔꯤꯁꯦ ꯗꯣꯅꯤ ꯆꯦꯅꯨ ꯁꯪꯀꯔꯖꯤꯠꯅ ꯁꯨꯛꯌꯥꯝ ꯅꯨꯡꯁꯤꯅ ꯉꯁꯥꯏꯗꯩ ꯀꯧꯔꯛꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯕꯤꯌꯨꯗ ꯅꯪꯕꯨ ꯃ꯭ꯌꯨꯠꯇ ꯆꯠꯄ ꯀꯔꯤ ꯀꯩꯅꯣꯁꯦ ꯈꯅꯥꯎꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯣꯛꯁꯤꯅ ꯐꯥꯖꯤꯟꯗꯅꯅꯦ ꯏꯪꯃꯟꯕꯁꯤꯒ ꯇꯧꯔꯤꯅꯤ ꯆꯦ ꯀꯁꯥꯔ ꯏꯪꯗꯕ꯭ꯔꯣ ꯍꯥꯏꯌꯦ ꯀꯁꯥꯔꯁꯨ ꯏꯪꯉꯤ ꯑꯗꯨꯁꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯏꯪꯗꯦ ꯁꯨꯁꯃꯤꯇꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯥꯗ꯭ꯔꯤ ꯒꯣꯄꯥꯜ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯀꯔꯤ ꯋꯥꯈꯜꯗ ꯊꯥꯔꯤ ꯂꯥꯏꯕꯅꯣꯕ ꯀꯥꯏꯅ ꯁꯥꯎꯈꯔꯦ ꯁꯪꯀꯔꯖꯤꯅ ꯉꯁꯥꯏꯗꯩ ꯅꯉꯣꯟꯗ ꯀꯧꯔꯛꯏꯁꯦ ꯑꯝꯇꯪꯗꯤ ꯈꯨꯝꯕꯤꯔꯛꯎꯗꯅ ꯃꯤ ꯑꯉꯥꯡꯁꯤꯅ ꯉꯁꯥꯏꯗꯩ ꯀꯧꯔꯛꯏꯁꯦ ꯆꯦꯅꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯨꯝꯃꯣ ꯑꯝꯇ ꯆꯦꯅꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯪꯀꯔꯖꯤꯠꯅ ꯑꯩꯒ ꯈꯟꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯕꯤꯔꯛꯄ ꯌꯥꯕꯅꯦ ꯆꯦꯅꯨ ꯆꯦꯅꯨꯁꯦ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯃꯥ ꯉꯁꯤꯁꯦ ꯉꯁꯥꯏꯗꯤ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯑꯣꯁꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯇꯦ
ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯑꯣ ꯁꯪꯀꯔꯖꯤꯅ ꯀꯧꯕꯤꯔꯛꯏꯁꯦ ꯒꯣꯄꯥꯜꯅ ꯑꯅꯨꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯑꯅꯨ ꯁꯤꯡꯍꯒꯤꯗꯤ ꯆꯦꯅꯦꯜꯗꯤ ꯂꯩꯇꯦ ꯒꯣꯄꯥꯜ ꯆꯦꯅꯨꯁꯦ ꯆꯥꯛ ꯍꯥꯞꯄꯝꯗꯕꯒꯤ ꯑꯣꯏꯖꯥꯠꯂ ꯁꯥꯎꯏꯁꯦ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯆꯥꯛ ꯃꯤ ꯆꯥꯊꯣꯛꯑꯝꯃꯕ ꯈꯪꯗꯦ ꯁꯪꯀꯔꯖꯤꯅ ꯈꯨꯝꯃꯛꯇꯕꯒꯤ ꯃꯌꯥꯝ ꯃꯉꯣꯟꯗ ꯁꯥꯖꯜꯂꯦ ꯀꯔꯤꯒꯤ ꯁꯥꯎꯏꯅꯣ ꯍꯥꯏꯅ ꯆꯥꯛ ꯍꯥꯞꯄꯝꯗꯕꯒꯤ ꯑꯣꯏꯖꯥꯠꯂꯥꯌꯦ ꯅꯠꯇ꯭ꯔꯒ ꯆꯔꯨꯛꯇꯩ ꯉꯥꯔꯧ ꯃꯨꯟꯈꯤꯕꯩꯔꯥ ꯑꯣꯏꯔꯝꯃꯅꯤ ꯃꯥꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯀꯩꯅꯣ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯗꯧꯕꯩ ꯇꯟꯗꯣꯏꯅꯣ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯅꯔꯤ ꯑꯩꯁꯨ ꯊꯥꯔꯤꯅꯤ ꯀꯩꯒꯤ ꯇꯟꯗꯣꯏꯅꯣꯅꯦ ꯅꯪꯅ ꯃꯤꯗꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯅꯪꯅ ꯑꯩꯒꯤꯁꯨ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯊꯥꯔꯔꯣꯏ ꯍꯌꯦꯡꯗꯩ ꯒꯣꯄꯥꯜꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯆꯦꯅꯨ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯊꯥꯍꯧꯔꯣ ꯅꯪ ꯑꯩ ꯑꯇꯣꯞꯄꯗ ꯌꯥꯎꯔꯨꯒꯦ ꯍꯣꯏ ꯌꯥꯎꯔꯣ ꯀꯩꯗꯧꯅꯤ ꯅꯪꯅ ꯌꯥꯎꯕꯤꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯈꯥꯝꯃꯔꯣꯏ ꯌꯥꯎꯕꯤꯔꯨꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯌꯥꯝ ꯀꯨꯏ ꯊꯥꯔꯣꯏꯗ ꯃꯤꯅꯤꯠ ꯅꯤꯐꯨꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯄꯨꯡ ꯑꯃꯃꯨꯛꯇꯪ ꯊꯥꯒꯦꯅ ꯊꯥꯔꯛꯄꯅꯤ ꯉꯥꯏꯍꯥꯛꯇꯪ ꯁꯟꯗꯥꯒꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯆꯦꯅꯨꯒꯤ ꯃꯑꯣꯡꯁꯤꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯀꯧꯕꯗ ꯈꯨꯝꯂꯛꯇꯧ ꯃꯥꯟꯗꯦ ꯈꯪꯗꯦꯕꯣ ꯁꯪꯀꯔꯖꯤꯠ ꯃꯥꯏꯁꯦ ꯄꯨꯔꯥ ꯍꯥꯏ ꯇꯦꯝꯄꯔ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗ ꯂꯥꯏꯞ ꯊꯥꯏꯌꯦꯅ ꯊꯥꯔꯣꯏ ꯑꯩ ꯍꯌꯦꯡꯗꯒꯤ ꯄ꯭ꯔꯤꯌꯥꯅꯥ ꯂꯥꯛꯑꯦ ꯄ꯭ꯔꯤꯌꯥꯅꯥ ꯋꯦꯜꯀꯝ ꯄ꯭ꯔꯤꯌꯥꯅꯥ ꯃꯩꯇꯩ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯌꯥ ꯃꯩꯇꯩ ꯉꯥꯛꯇꯅꯤꯅꯦ ꯁꯪꯀꯔꯖꯤꯠ ꯂꯩꯁꯤꯗꯤ ꯁꯪꯀꯔꯖꯤꯠ ꯂꯩ ꯑꯅꯨꯁꯤꯁ ꯂꯩ ꯑꯅꯨꯁꯤꯁ ꯀꯟꯅ ꯁꯥꯎꯔꯤ ꯆꯤꯆꯦꯅ ꯂꯥꯏꯞ ꯊꯥꯏꯌꯦꯅ ꯍꯌꯦꯡꯗꯩ ꯆꯤꯆꯦ ꯂꯥꯏꯞ ꯊꯥꯔꯔꯣꯏ ꯉꯁꯤꯁꯦ 1 ꯑꯋꯥꯔꯃꯨꯛ ꯐꯥꯍꯜꯂꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯆꯤꯆꯦꯁꯦ ꯀꯣꯟꯅ ꯃꯇꯨꯡꯗ ꯊꯥꯔꯁꯨ ꯊꯥꯅꯤ ꯊꯥꯔꯔꯣꯏ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯄ꯭ꯔꯤꯌꯥꯅꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯁꯪꯀꯔꯖꯤꯠ ꯄ꯭ꯔꯤꯌꯥꯅꯥ ꯁꯪꯀꯔꯖꯤꯠꯅ ꯀꯩ ꯂꯝꯗꯩꯅꯣ ꯍꯪꯉꯦ ꯄ꯭ꯔꯤꯌꯥꯅꯥ ꯑꯩ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯑꯦ ꯌꯦꯁ ꯅꯨꯡꯉꯥꯏ ꯑꯩ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯕꯥꯁꯤꯈꯣꯡꯗꯩꯅꯤ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯔꯅꯥ ꯀꯔꯤ ꯄꯣꯠ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤꯅꯣ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄ꯭ꯔꯦꯔꯅꯥ ꯕꯥꯁꯤꯈꯣꯡꯗꯩꯅꯦ ꯍꯥꯏ ꯁꯪꯀꯔꯖꯤꯠ ꯄ꯭ꯔꯦꯔꯅꯥ ꯁꯪꯀꯔꯖꯤꯠꯁꯨ ꯏꯝꯐꯥꯜꯗꯒꯤꯅꯦ ꯍꯥꯏꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇꯅꯤ ꯄ꯭ꯔꯦꯔꯅꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕꯣ ꯑꯣ ꯒꯣꯄꯥꯜꯁꯨ ꯂꯩꯌꯦ ꯄ꯭ꯔꯦꯔꯅꯥ ꯑꯩꯁꯦ ꯃꯩꯇꯩꯅꯤꯀꯣ ꯍꯥꯏꯕ ꯒꯣꯄꯥꯜꯁꯨ ꯂꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯑꯃꯕꯨ ꯌꯥꯎꯗꯦ ꯁꯤꯒ
ꯄ꯭ꯔꯦꯔꯅꯥ ꯑꯗꯨꯔꯣ ꯑꯩꯈꯣꯏ ꯎꯅꯁꯤ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯌꯨꯅꯥꯀꯣ ꯍꯥꯏꯔ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯕ ꯑꯩ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯦꯠꯇꯨꯅ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯦ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯅꯝꯕꯗꯣ ꯈꯕꯔꯗ ꯌꯥꯎꯔꯛꯑꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯄ꯭ꯔꯦꯔꯅꯥ ꯏꯁꯇꯨꯗꯦꯟ ꯑꯃꯒꯤ ꯂꯥꯏꯐꯇ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯩꯒꯤ ꯐꯣꯇꯣ ꯌꯦꯡꯕ ꯐꯪꯕ ꯀꯥꯏꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯂꯝꯕꯤꯗ ꯆꯠꯈꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯋꯥꯏꯇꯤꯗꯤ ꯀꯣꯟꯅ ꯃꯌꯥꯝ ꯑꯃꯅꯤ ꯁꯦ ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯅꯪ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯐꯣꯀꯁ ꯇꯧ ꯄ꯭ꯔꯤꯌꯥꯅꯥ ꯔꯦꯡ 1 to 5 ꯂꯥꯛꯄꯒꯤ ꯑꯩ ꯀꯧꯔꯛꯏ ꯍꯦꯠꯅ ꯑꯣ ꯚꯦꯔꯤ ꯒꯨꯗ ꯄ꯭ꯔꯤꯌꯥꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯒꯤ ꯃꯆꯥꯅꯤꯄꯥꯗꯣ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 3 ꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ ꯁꯨꯃꯥꯏꯅ ꯆꯤꯆꯦ ꯑꯃ ꯐꯪꯅꯩ ꯁꯨꯃꯥꯏꯅ ꯆꯤꯆꯦꯗꯣ ꯔꯦꯡ 1 to 5 ꯂꯥꯛꯏꯌꯦꯅ ꯄ꯭ꯔꯤꯌꯥꯅꯥꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯄ꯭ꯔꯤꯌꯥꯅꯥ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏ ꯁꯪꯀꯔꯖꯤꯠꯅ ꯒꯣꯄꯥꯜꯅꯁꯨ ꯀꯟꯅ ꯍꯣꯠꯅꯧ ꯁꯤꯁꯇꯔ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯕ꯭ꯂꯦꯁ ꯄꯤꯔꯦ ꯄ꯭ꯔꯤꯌꯥꯅꯥꯅ ꯎꯁ ꯑꯩ ꯀ꯭ꯂꯥꯁꯇꯤ ꯇꯜꯂꯦ ꯑꯩ ꯑꯩ ꯀ꯭ꯂꯥꯁ ꯍꯥꯏꯔꯗꯤ ꯊꯥꯖꯔꯣꯏꯌꯦ ꯑꯩ ꯀꯩꯒꯤꯅꯣ ꯄ꯭ꯔꯦꯔꯅꯥ ꯍꯥꯏꯌꯨꯗꯅ ꯄ꯭ꯔꯦꯔꯅꯥ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯤ ꯎꯕꯗ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯔꯨꯗ ꯀ꯭ꯂꯥꯁꯇꯣ ꯄ꯭ꯔꯦꯔꯅꯥꯅ ꯑꯗꯨꯔꯣ 6 ꯌꯥꯔꯕ 6ꯇꯤ ꯃꯥꯟꯗꯦ ꯄ꯭ꯔꯦꯔꯅꯥꯁꯦ 6 ꯃꯥꯟꯗꯦ 8ꯂ 10ꯂ ꯈꯪꯗꯦ ꯆꯤꯆꯦꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯣꯗꯅ ꯄ꯭ꯔꯦꯔꯅꯥ ꯀ꯭ꯂꯥꯁ ꯀꯌꯥꯅꯣꯅ ꯁꯪꯀꯔꯖꯤꯠꯅ ꯀ꯭ꯂꯥꯁ 6 ꯑꯣꯏꯔꯣꯏꯗ ꯅꯪꯁꯦ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ 6ꯅꯦ 6 ꯍꯥꯏ ꯒꯣꯄꯥꯜꯅ ꯑꯣꯏ ꯑꯣꯏ ꯍꯥꯏ ꯒꯣꯄꯥꯜꯅ ꯑꯣꯏ ꯑꯣꯏ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯄ꯭ꯔꯦꯔꯅꯥꯒꯤ 6ꯅꯦ 6 ꯍꯥꯏꯁꯤꯒ ꯄ꯭ꯔꯦꯔꯅꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕꯣ ꯒꯣꯄꯥꯜꯅ ꯍꯥꯏꯕ ꯑꯣ ꯑꯣꯏ ꯑꯣꯏ ꯍꯥꯏꯗꯤ ꯊꯥꯖꯗꯦ ꯊꯥꯖꯗꯦ ꯍꯥꯏꯕ ꯀ꯭ꯂꯥꯁ 6ꯇꯤ ꯃꯥꯟꯗꯦ ꯄ꯭ꯔꯦꯔꯅꯥꯁꯦ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯔꯦ ꯀ꯭ꯂꯥꯁ 6 ꯇꯝꯂꯛꯄꯗ ꯑꯩꯗꯤ ꯐꯣꯟ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯂꯛꯇꯦꯗ ꯍꯣꯏ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯌꯦꯡꯉꯨꯔꯣ ꯊꯥꯖꯗ꯭ꯔꯗꯤ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯔꯦ ꯑꯣꯏꯃꯥ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯂꯥꯛꯑꯦ ꯏꯃꯥ ꯏꯄꯦꯝꯃ ꯏꯆꯦ ꯂꯥꯏꯚ ꯃꯌꯥꯝꯁꯦ ꯃꯔꯛꯁꯤꯒ ꯐꯨꯒꯥꯏꯅꯔ ꯅꯪ ꯑꯩꯒꯤꯁꯤꯒ ꯌꯧꯔꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯅꯣꯏꯁꯨ ꯂꯥꯛꯄꯤꯕꯒꯤ ꯆꯦ ꯕꯤꯁꯥꯜꯗ ꯆꯠꯂꯨꯔꯕꯣ ꯉꯁꯥꯏ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯎꯝ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯦ ꯑꯩ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏ ꯑꯣ ꯆꯦ ꯆꯦ ꯏꯪꯕ ꯈꯔ ꯐꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗꯨꯒꯗꯤ ꯁꯪꯀꯔꯖꯤꯠꯅ ꯄ꯭ꯔꯤꯌꯥꯅꯥ ꯀ꯭ꯂꯥꯁ ꯀꯌꯥꯗꯩ ꯐꯣꯟ ꯄꯥꯏꯔꯛꯏꯅꯣ ꯀꯣꯔꯣꯅꯥꯗꯒꯤ ꯄꯥꯏꯔꯛꯏꯔꯥ ꯁꯪꯀꯔꯖꯤꯠꯀꯤ ꯋꯥꯍꯪꯁꯦ ꯍꯪꯕ ꯌꯥꯏ ꯆꯨꯝꯃꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯄꯨꯝꯅꯃꯛꯁꯦ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯍꯟꯕꯗꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯈꯤꯕꯗꯒꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯄꯥꯏꯅ ꯂꯩꯈ꯭ꯔꯦ ꯍꯩꯅꯈ꯭ꯔꯦꯕ ꯄ꯭ꯔꯦꯔꯅꯥꯅ ꯍꯣꯏꯕꯨ ꯍꯥꯏꯔꯛꯑꯦꯅꯦ ꯍꯣꯏ ꯀꯣꯚꯤꯠꯇꯩ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯁꯤ ꯐꯣꯟ ꯆꯦꯟꯕꯅꯦ ꯑꯗꯨꯗꯩ ꯄꯥꯏꯔꯛꯑꯦ ꯑꯩ ꯎꯃ ꯄꯦꯔꯅꯥꯁꯦ ꯗꯥꯎ ꯌꯥꯍꯧꯔꯦ
ꯁꯪꯀꯔꯖꯤꯠ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯦ, ꯄ꯭ꯔꯦꯔꯅꯥꯁꯦ ꯀꯣꯚꯤꯠꯇꯒꯤ ꯄꯥꯏꯔꯛꯏꯅꯦ ꯍꯥꯏꯌꯦ꯫ ꯑꯗꯩꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯣ ꯑꯩꯅꯦ꯫ ꯆꯦ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯍꯧꯔꯛꯑꯦ ꯐꯥꯒꯤ꯫ ꯑꯣ ꯆꯨꯝ ꯂꯩꯔꯝꯃꯦ ꯍꯣꯏ꯫ ꯑꯅꯨꯁꯤꯡꯍꯅ ꯍꯥꯏ ꯇꯧꯔꯦ꯫ ꯑꯗꯩꯗꯤ ꯒꯣꯄꯥꯜꯅ ꯑꯩꯈꯣꯏ ꯁꯣꯝꯗꯤ ꯏꯪꯕ ꯍꯧꯔꯦ꯫ ꯑꯣ ꯒꯣꯄꯥꯜꯁꯨ ꯀꯩꯅꯣꯗꯒꯤ ꯑꯣꯏꯔꯝꯃꯅꯤꯀꯣ, ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯍꯥꯏꯈꯤꯕꯗꯣ꯫ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯔꯦ ꯆꯦꯅꯨ ꯏꯁꯧ ꯍꯥꯏꯅ ꯀꯧꯔꯦ꯫ ꯆꯦꯅꯨ ꯏꯁꯧ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯀ ꯍꯟꯅ ꯀꯧꯒꯦ ꯑꯩꯁꯨ ꯆꯦꯅꯨ ꯏꯁꯧ꯫ ꯁꯪꯀꯔꯖꯤꯠꯅ ꯀꯧꯔꯛꯑꯦ꯫ ꯄ꯭ꯔꯦꯔꯅꯥꯅ ꯏꯁ ꯊꯥꯖꯗꯦ ꯆꯦ ꯇꯦꯁ꯫ ꯄ꯭ꯔꯦꯔꯅꯥꯗꯤ ꯐꯖꯅ ꯈꯪꯉꯝꯃꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯃꯃꯤꯡꯒ ꯆꯦ ꯇꯦꯁꯀ ꯍꯥꯏꯔꯛꯏꯅꯦ꯫ ꯁꯥꯎꯈ꯭ꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯇꯦꯁꯅ ꯄ꯭ꯔꯣꯐꯥꯏꯜꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯣ ꯑꯩꯅꯦꯅ ꯍꯥꯏꯗꯨꯒ꯫ ꯑꯧ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯛꯑꯦ 5 ꯂꯥꯏꯛ ꯗꯟ ꯁꯨꯆꯤ ꯊꯦꯡꯀ꯭ꯌꯨ ꯆꯦ꯫ ꯆꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯁꯨꯃꯥꯏꯅ ꯅꯤꯡꯈꯥꯏꯔ ꯂꯥꯛꯄꯗ ꯑꯩꯁꯦ ꯌꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ꯫ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ꯫ ꯑꯗꯩꯗꯤ ꯆꯦ ꯇꯦꯁꯅ ꯍꯥꯏꯔꯦ ꯄ꯭ꯔꯦꯔꯅꯥ ꯑꯩꯕꯨ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯀꯣ꯫ ꯑꯣꯏꯃꯥ꯫ ꯄ꯭ꯔꯦꯔꯅꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤꯌꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯆꯦ ꯇꯦꯁꯀꯤꯁꯦ꯫ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯆꯥꯛ ꯆꯥꯏꯒꯦ ꯍꯣꯏ ꯍꯣꯏ ꯆꯥꯔꯣ ꯆꯥꯔꯣ꯫ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯁꯪꯀꯔꯖꯤꯠ ꯍꯥꯏꯌꯦ꯫ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯆꯥꯛ ꯆꯥꯏꯒꯦ ꯑꯣꯟ ꯆꯥꯔꯣ ꯆꯥꯔꯣ꯫ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯆꯦ ꯃꯣꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ꯫ ꯆꯦ ꯃꯣꯃꯤꯇꯥꯅ ꯏꯇꯥꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯅ ꯍꯥꯏ ꯑꯅꯨꯁꯤꯡꯍ ꯑꯅꯨ ꯁꯤꯁ ꯁꯥꯎꯕ ꯐꯔꯕꯣ? ꯑꯗꯩ ꯆꯦ ꯃꯣꯃꯤꯇꯥꯅ ꯏꯇꯥ ꯇꯦꯁ ꯍꯥꯏꯔꯦ꯫ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯇꯧꯗꯦ ꯆꯦ ꯇꯦꯁ꯫ ꯑꯣ ꯄ꯭ꯔꯦꯔꯅꯥꯅ ꯑꯟꯁꯥꯞ ꯇꯧꯕꯗꯣ ꯇꯧꯗꯦ ꯍꯥꯏꯌꯦ꯫ ꯑꯗꯩ ꯁꯪꯀꯔꯖꯤꯠꯅ ꯆꯦ ꯃꯣꯃꯤꯇꯥ ꯏꯇꯥ ꯑꯅꯨ ꯍꯥꯏꯅꯣ ꯏꯁꯧ ꯍꯥꯏꯌꯣ ꯑꯅꯨꯗꯤ꯫ ꯒꯣꯄꯥꯜꯅ ꯍꯥꯏꯔꯦ ꯑꯅꯨ ꯏꯁꯧ ꯐꯔꯕꯣ? ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯀꯟꯅ ꯊꯣꯡꯂꯤꯌꯦ ꯁꯪꯀꯔꯖꯤꯠ ꯍꯥꯏꯕ꯫ ꯑꯗꯩ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯎꯗ꯭ꯔꯦ ꯆꯦ ꯍꯥꯏ꯫ ꯑꯗꯩꯗꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯉꯥꯏꯈꯣꯀꯣ ꯑꯩ ꯑꯣꯏꯃꯥ ꯍꯣꯇꯦꯜ ꯂꯩ ꯇꯞ ꯇꯥꯏꯅ ꯆꯥꯊꯣꯛꯂꯒ ꯆꯦ ꯇꯦꯁ ꯑꯉꯥꯡ ꯆꯦꯟꯕꯒꯤ ꯑꯣꯛꯄꯅꯤꯍꯦ꯫ ꯇꯧꯔꯣ ꯇꯧꯔꯣ ꯅꯪꯒꯤꯗꯣ꯫ ꯁꯪꯀꯔꯖꯤꯠꯅ ꯀꯩ ꯃꯊꯦꯜꯅꯣ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ꯫ ꯑꯅꯨꯁꯤꯡꯍꯅ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯩ ꯄ꯭ꯔꯦꯔꯅꯥ ꯀꯩꯅꯣ ꯇꯧꯅꯨ ꯃꯦꯁꯦꯁ ꯗꯤꯂꯦꯠ ꯇꯧꯅꯨ ꯍꯥꯏꯕꯅꯤ꯫ ꯆꯦ ꯇꯦꯁꯅ ꯑꯉꯥꯡ ꯃꯊꯤꯅꯤꯀꯣ ꯂꯥꯟꯅ ꯂꯧꯕꯤꯗꯨ ꯍꯣꯏꯗ ꯑꯉꯥꯡꯗꯤ ꯑꯉꯥꯡꯅꯤ꯫ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯆꯦ ꯑꯅꯨꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯔꯥꯐꯤꯅ ꯍꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯔꯥꯐꯤ ꯋꯦꯜꯀꯝ꯫ ꯅꯥꯔꯦ ꯐꯔꯕ? ꯑꯗꯩ ꯆꯦ ꯃꯣꯃꯤꯇꯥꯅ ꯏꯇꯥ ꯑꯅꯨꯗꯤ ꯏꯁꯧ ꯇꯧꯗꯕꯅꯤ ꯅꯣꯏ ꯀꯔꯤ ꯀꯥꯔꯟ ꯍꯥꯏꯔꯨꯔꯦ? ꯇꯧꯔꯦ ꯃꯤꯅꯗꯤ ꯍꯦꯟꯖꯟꯕ ꯌꯥꯗꯕꯅꯤ ꯁꯪꯀꯔꯖꯤꯠ ꯏꯇꯥ ꯑꯅꯨꯗꯣ꯫ ꯁꯪꯀꯔꯖꯤꯠ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯛꯏꯁꯤꯅꯤ ꯑꯅꯨꯁꯤꯡꯍꯗꯣ ꯏꯇꯥ ꯑꯅꯨꯗꯣ ꯏꯁꯧꯗꯤ ꯇꯧꯗꯕꯅꯤꯅ ꯆꯨꯝꯃꯤ꯫ ꯍꯥꯏꯗꯤꯀꯣ ꯃꯥꯏꯁꯦ ꯌꯨꯇꯨꯕꯇ ꯍꯧꯖꯤꯛ ꯋꯥꯏꯇꯤꯗ ꯂꯥꯏꯛ ꯌꯥꯝꯅ ꯋꯥꯏ ꯆꯥꯏꯕꯗꯣ ꯑꯗꯨꯏꯗꯨꯒ ꯁꯥꯎꯔꯤꯅꯦꯕꯀꯣ꯫ ꯔꯥꯐꯤꯅ ꯍꯥꯎ ꯑꯥꯔ ꯌꯨ ꯁꯨꯁꯃꯤꯇꯥ ꯑꯥꯏ ꯑꯦꯝ ꯒꯨꯗ ꯔꯥꯐꯤ꯫ ꯃꯣꯃꯤꯇꯥꯅ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯔꯦ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯇꯧꯗꯣꯏꯅꯤ ꯁꯪꯀꯔꯖꯤꯠ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯎꯅꯤꯌꯦ ꯅꯪ ꯉꯔꯥꯡꯒꯤ ꯄꯦꯔꯨꯛꯇꯣ ꯐꯖꯅ ꯐ꯭ꯔꯦꯁ ꯑꯣꯏꯀꯣ꯫ ꯑꯗꯩꯗꯤ
ꯁꯪꯀꯔꯖꯤꯅ ꯀꯥꯔꯟ ꯇꯧꯔꯨꯕ ꯅꯠꯇꯦ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯏꯚ ꯊꯥꯒꯅꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯃꯥꯗꯤ ꯍꯣꯏ ꯂꯥꯏꯚ ꯊꯥꯒꯅꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯍꯥꯏꯕꯀꯣ ꯍꯥꯎꯅ ꯆꯥꯊꯔꯣ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯌꯦ ꯆꯦ ꯃꯣꯃꯤꯒꯤ ꯄꯦꯔꯨꯛꯇꯣ ꯍꯥꯎꯅꯤ ꯐꯖꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯍꯥꯎꯅ ꯆꯥꯔꯣ ꯆꯦ ꯃꯣꯃꯤꯇꯥ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯞꯄꯣ ओ शंकर जी राफी ने ओके बाय राफी क्यों बाय अभी अभी तो आया है रहिए थोड़ी देर बनी रहिएगा मेरे लाइव पे आने के लिए बहुत बहुत धन्यवाद गुड नाइट अभी से गुड नाइट अभी तो खाना भी नहीं बनाया आप लाइक कर दीजिए आप लाइक नहीं किया है तो आ ही गया है तो एक लाइक करके जाइएगा आई विल कम बैक ओके चे मम्मी चाक थोंग थाक लोरबो शंकरजीत लाइव लोरगा चादोइनी पेरुक कामलिए ओ चे नंगी पेरुक तो कनो तोइरो सिटी कापगा फुटलग इरोंदोइरो हिंगना चाबजो हावबनी चे प्रेरणा कईनो अइगसे इग्नोर तौइको चे मोमी हाय चे मोमी प्रेरणा लइये मा इग्नोर तौरी हायरे अदैदी चे मोमीना थोंलिए होय हायबको ꯑꯣ चे मोमी हिंगना चाबजो हावबनी इरोंबदा ꯑꯩꯗꯤ ꯍꯤꯡꯅ ꯑꯗꯨꯝ ꯆꯥꯏ ꯁꯪꯀꯔꯖꯤꯅ ꯆꯦ ꯑꯩꯗꯤ ꯄꯦꯔꯨꯛꯇꯣ ꯈꯥꯏꯅꯦ ꯑꯗꯨꯅ ꯆꯥꯗꯦꯕꯣ ꯈꯇꯪꯗꯤ ꯈꯥꯆꯣꯛ ꯈꯥꯆꯣꯛ ꯇꯧꯕꯅꯤ ꯑꯗꯨꯒꯅꯦ ꯑꯂꯨ ꯃꯦꯠꯄꯒ ꯀꯣꯠꯅ ꯆꯥꯔꯗꯤ ꯍꯥꯎꯋꯤ ꯌꯥꯝꯅ ꯍꯩꯅꯈ꯭ꯔꯗꯤ ꯈꯥꯗꯦꯗ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯩꯃꯥ ꯄ꯭ꯔꯦꯔꯅꯥ ꯅꯨꯡꯁꯤꯕꯤ ꯅꯆꯦ ꯃꯤꯠꯀ ꯎꯗ꯭ꯔꯦꯅꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯆꯦ ꯇꯦꯁꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯃꯥꯏ ꯊꯕꯛꯇꯨꯕꯣ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯥ ꯀꯣꯏꯕ ꯆꯠꯂꯨꯔꯤꯅꯦ ꯍꯥꯏꯌꯦ ꯍꯜꯂꯛꯑꯒ ꯁꯪꯀꯔꯖꯤꯅ ꯄ꯭ꯔꯦꯔꯅꯥꯁꯦ ꯏꯪꯂꯤꯁ ꯌꯥꯝ ꯂꯤꯡꯉꯤꯅꯦ ꯍꯥꯏ ꯄ꯭ꯔꯦꯔꯅꯥ ꯏꯪꯂꯤꯁ ꯌꯥꯝ ꯂꯤꯡꯕꯅꯤ ꯄ꯭ꯔꯦꯔꯅꯥ ꯆꯦꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨꯀꯣ ꯄ꯭ꯔꯦꯔꯅꯥꯅ ꯁꯥꯎꯔꯦ ꯎꯔꯣꯏ ꯅꯪ ꯍꯥꯏꯅ ꯑꯗꯩꯗꯤ ꯒꯣꯄꯥꯜ ꯍꯥꯏꯔꯦ ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ ꯍꯥꯎꯋꯤ ꯄꯦꯔꯨꯛꯇꯤ ꯍꯛꯆꯥꯡꯁꯨ ꯐꯩ ꯂꯤꯚꯔꯁꯨ ꯐꯩ ꯁꯪꯀꯔꯖꯤꯠꯅ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯦ ꯁꯪꯀꯔꯖꯤꯠ ꯍꯤꯗꯥꯛꯅꯦ ꯄꯦꯔꯨꯛ ꯆꯥꯕ ꯇꯝꯃꯨ ꯍꯤꯗꯥꯛꯅꯦ ꯄꯨꯛ ꯁꯦꯡꯍꯜꯂꯤ ꯄꯦꯔꯨꯛꯇꯤ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯦ ꯄ꯭ꯔꯤꯌꯥꯅꯥ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯍꯥꯏꯅ ꯑꯅꯨꯁꯤꯡꯅ ꯍꯥꯏ ꯍꯥꯏꯔ ꯕꯥꯏ ꯍꯥꯏꯔ ꯁꯥꯎꯕ ꯐꯔꯣ ꯀꯣꯃꯦꯟ ꯏꯔꯣ ꯆꯦ ꯃꯣꯃꯤꯇꯥ ꯈꯔ ꯊꯦꯝꯃꯨꯕ ꯑꯝꯇ ꯑꯩ ꯊꯥꯔꯣꯏ ꯍꯌꯦꯡꯗꯩ ꯂꯥꯏꯚꯀ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯔꯦ ꯏꯃꯥ ꯈꯣꯏꯅꯁꯨ ꯌꯥꯝ ꯉꯥꯡꯉꯦ ꯄꯦꯔꯨꯛ ꯆꯥꯗꯦꯅ ꯍꯣꯏ ꯆꯥꯕ ꯇꯝꯂꯒꯦ ꯁꯪꯀꯔꯖꯤꯠ ꯆꯥꯋꯣ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯐꯨꯠꯂꯒ ꯏꯔꯣꯜꯂꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯑꯂꯨ ꯃꯦꯠꯄꯗ ꯀꯣꯠꯂꯒ ꯆꯥꯕꯁꯨ ꯌꯥꯏ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯕ ꯀꯥꯡꯁꯨꯁꯦ ꯁꯤꯡꯖꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯍꯥꯎꯋꯤ ꯌꯥꯝꯅ ꯈꯪꯉꯝꯒꯅꯤ ꯅꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯂꯣꯏꯅ ꯆꯦꯅꯨ ꯏꯁꯧ ꯐꯔꯣꯅꯦ ꯁꯪꯀꯔꯖꯤꯠꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯊꯦꯝꯃꯛꯏꯅꯣ ꯌꯦꯡꯉꯨꯁꯦ ꯆꯦꯅꯨ ꯏꯁꯧ ꯐꯔꯣꯅꯦ ꯐꯔꯣ ꯐꯔꯣ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯏꯇꯥꯅꯨ ꯌꯥꯝꯅ ꯁꯥꯎꯔꯤꯌꯦ ꯊꯕꯤ ꯑꯝꯇ ꯆꯦꯅꯨ ꯊꯕꯤ ꯑꯝꯇ ꯍꯤꯡꯅ ꯆꯥꯕꯤꯌꯨ ꯍꯥꯏꯌꯦ ꯈꯪꯗꯦꯕꯣ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯗꯦꯠ ꯑꯦꯛꯁꯀ꯭ꯌꯨꯁ ꯏꯁ ꯅꯣꯠ ꯒꯣꯟꯅ ꯃꯦꯛ ꯃꯤ ꯍꯦꯞꯄꯤ ꯑꯣꯀꯦ ꯍꯥꯏꯌꯦ ꯆꯦ ꯃꯣꯃꯤꯇꯥꯗꯅꯤ ꯄ꯭ꯔꯦꯔꯅꯥꯅ ꯆꯦꯞꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯩꯗꯤ ꯆꯦ ꯇꯦꯁ ꯂꯥꯛꯑꯦ ꯑꯩꯗꯤ ꯍꯣꯇꯦꯜꯗꯩ ꯆꯥꯛ ꯆꯥꯊꯣꯔꯛꯑꯦ ꯑꯁ ꯆꯦꯗꯤ ꯋꯥꯏ ꯁꯪꯕ ꯊꯕꯛ ꯇꯧꯔꯦꯅ ꯆꯦ ꯑꯗꯨꯝ ꯋꯥꯏ ꯁꯪ ꯂꯩꯇ꯭ꯔꯕꯅꯦꯕꯣ ꯀꯣꯏ ꯆꯠꯂꯒ ꯍꯣꯇꯦꯜꯗꯩ ꯆꯥꯊꯣꯔꯛꯄꯗꯣ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯄ꯭ꯔꯦꯔꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯆꯥꯔꯤ ꯍꯥꯏꯕ ꯄ꯭ꯔꯦꯔꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣ
ꯆꯥꯛ ꯀꯥꯏꯌꯨ ꯃꯇꯝ ꯆꯥꯛ ꯀꯥꯏꯌꯨ ꯆꯥꯛ ꯁꯪꯀꯔꯖꯤꯅ ꯃꯌꯥꯝ ꯆꯦꯟꯅꯨꯒꯤꯗꯃꯛ ꯑꯃꯨꯛꯇꯪ ꯅꯣꯛꯁꯦ ꯍꯥꯏ ꯑꯩꯅꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯩꯗꯤ ꯍꯦꯞꯄꯤ ꯑꯣꯏ ꯁꯥꯎꯅꯔꯒ ꯅꯨꯡꯁꯤꯅꯕ ꯍꯦꯟꯕꯅꯤ ꯄ꯭ꯔꯦꯔꯅꯥ ꯍꯥꯏ ꯒꯣꯄꯥꯜꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯛ ꯕꯇꯟ ꯍꯥꯏꯔꯦ ꯒꯣꯄꯥꯜꯅ ꯂꯥꯏꯛ ꯕꯇꯟ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯒꯣꯄꯥꯜ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯩꯕꯤꯕꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯈꯨꯠ ꯑꯣꯏꯅ ꯏꯕ ꯋꯥꯏ ꯍꯣꯏ ꯍꯣꯏ ꯅꯪ ꯆꯥꯛꯇꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯎꯔꯛꯑꯣ ꯀꯩꯁꯨ ꯅꯠꯇꯦ ꯆꯤꯆꯦ ꯍꯣꯏ ꯂꯩꯔꯤꯗꯅ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯒꯣꯄꯥꯜꯖꯤ ꯏꯆꯦ ꯃꯣꯃꯤꯇꯥ ꯒꯣꯄꯥꯜꯗꯣ ꯃꯩꯇꯩꯅꯤ ꯑꯗꯩ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯔꯦ ꯅꯠꯇꯦ ꯆꯦ ꯃꯣꯃꯤ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯕ ꯅꯠꯇꯦ ꯆꯦ ꯃꯣꯃꯤ ꯅꯪ ꯀꯥꯡꯁꯨꯕꯤ ꯆꯥꯔꯕꯣ ꯍꯨꯏ ꯑꯣꯟꯖꯅꯤ ꯍꯥꯏ ꯍꯣꯏ ꯁꯪꯀ꯭ꯔꯥꯟꯇꯤꯗ ꯀꯥꯡꯁꯨꯕꯤ ꯆꯥꯗ꯭ꯔꯗꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯣꯜꯂꯦ ꯍꯥꯏꯕꯗꯣ ꯄꯦꯔꯅꯥꯗꯤ ꯆꯥꯔꯕꯣ ꯁꯪꯀꯔꯖꯤꯅ ꯆꯦꯅꯨ ꯅꯅꯥꯎꯅ ꯀꯧꯔꯤꯁꯦ ꯇꯥꯗꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯆꯦꯅꯨ ꯑꯃꯨꯛꯀ ꯄꯥꯒꯦ ꯅꯅꯥꯎꯅ ꯀꯧꯔꯤꯁꯦ ꯇꯥꯗꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯦ ꯁꯪꯀꯔꯖꯤꯠꯅ ꯆꯦꯅꯨꯗ ꯑꯗꯩꯗꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯆꯥꯛ ꯂꯥꯝꯗꯁꯨ ꯑꯗꯨꯝ ꯆꯥꯔꯦ ꯍꯜꯂꯛꯄꯒ ꯊꯣꯡꯗꯅꯕ ꯑꯉꯥꯡꯁꯤꯡꯗꯤ ꯆꯧꯃꯤꯟ ꯗꯥꯜ ꯄꯨꯔꯤ ꯕꯨꯒꯅꯤ ꯆꯤꯛꯀꯟ ꯄꯀꯣꯔꯥ ꯃꯄꯥꯒ ꯑꯩꯒꯗꯤ ꯅꯤꯔꯥꯃꯤꯁ ꯑꯣꯏ ꯃꯥꯆꯦ ꯍꯣꯏ ꯍꯣꯇꯦꯜꯗꯣ ꯐꯖꯅ ꯇꯦꯡꯊꯣꯛꯑꯝꯃꯦꯅꯦ ꯑꯥꯏꯇꯦꯝ ꯄꯨꯝꯅꯃꯛ ꯑꯗꯨꯁꯤꯡꯒꯅ ꯑꯃꯨꯛ ꯍꯥꯏ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥ 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 ꯄ꯭ꯔꯦꯔꯅꯥ ꯀꯥꯡꯁꯨꯕꯤ ꯆꯥꯗꯦ ꯍꯨꯏ ꯑꯣꯜꯂꯒꯦꯅ ꯍꯨꯏ ꯑꯣꯜꯂꯒꯦꯅ ꯀꯅꯥꯅꯣ ꯇꯧꯔꯤꯗꯣ ꯐꯔꯕ ꯐꯔꯕ ꯃꯃꯥꯅ ꯐꯨ ꯀꯥꯝꯃꯦ ꯐꯗ꯭ꯔꯣꯕꯅꯤ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯅꯣꯠ ꯃꯥꯏ ꯐꯣꯜꯠ ꯑꯩ ꯅꯣꯛꯈꯔꯦ ꯍꯥ 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 ꯑꯗꯩꯗꯤ ꯒꯣꯄꯥꯜꯅ ꯍꯥꯏ ꯍꯥꯏ ꯃꯣꯃꯤꯇꯥ ꯍꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯃꯤ ꯐꯠꯇꯕ ꯃꯤ ꯈꯜꯂꯒ ꯈꯣꯡꯒꯦꯅ ꯍꯣ ꯃꯤ ꯐꯠꯇꯕ ꯃꯤ ꯈꯜꯂꯒ ꯈꯣꯡꯒꯦꯅ ꯏꯆꯦ ꯃꯣꯃꯤꯇꯥꯗꯣ ꯀꯥꯡꯁꯨꯕꯤ ꯆꯥꯗ꯭ꯔꯦ ꯐꯔꯦ 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 ꯁꯪꯀꯔꯖꯤꯅ ꯃꯌꯥꯝ ꯆꯦꯅꯨꯁꯦ ꯚꯣꯠ ꯂꯦꯞꯇꯣꯏ ꯃꯥꯜꯂꯦ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯑꯦ ꯁꯪꯀꯔꯖꯤꯠ ꯆꯦꯅꯨꯁꯦ ꯅꯪꯅꯅꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏ ꯂꯥꯏꯚ ꯇꯧꯅꯤ ꯑꯩꯒꯤꯁꯦ ꯂꯣꯏꯔꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯗꯣꯏ ꯑꯗꯨꯒ ꯆꯦꯅꯨꯁꯦ ꯐꯪꯅꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ ꯈꯪꯗꯦ ꯈꯔ ꯁꯥꯎꯔꯤꯅꯤ ꯐꯕꯅꯤ ꯃꯥ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯗꯦꯠꯁ ꯅꯣꯠ ꯃꯥꯏ ꯐꯣꯜꯠ ꯌꯨ ꯗꯤ ꯅꯣꯠ ꯏꯠ ꯏꯠ ꯑꯩ ꯒꯣꯄꯥꯜꯅ ꯍꯥꯏꯔꯦ ꯃꯣꯃꯤꯇꯥꯗꯤ ꯕ꯭ꯂꯣꯛ ꯇꯧꯕ꯭ꯔꯣ ꯒꯣꯄꯥꯜ ꯆꯦ ꯃꯣꯃꯤꯇꯥ ꯕ꯭ꯂꯣꯛ ꯇꯧꯏ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯃꯣꯃꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯃꯨꯔꯣ ꯍꯥꯏ ꯑꯗꯩ ꯆꯦ ꯃꯣꯃꯤꯇꯥ ꯄ꯭ꯔꯦꯔꯅꯥꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯄ꯭ꯔꯦꯔꯅꯥꯗ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯇꯧꯋꯦ ꯒꯣꯄꯥꯜ ꯍꯥꯏꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯕ꯭ꯂꯣꯛ ꯇꯧꯋꯦ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯗꯤ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯩ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯈꯕꯔꯗ ꯌꯥꯎꯔꯦ ꯅꯍꯥꯟ ꯔꯦꯡ 1 to 5 ꯂꯥꯛꯄꯒꯤ ꯈꯕꯔꯗ ꯍꯥꯞꯄꯛꯑꯦ ꯑꯩꯈꯣꯏ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯔꯅꯥꯁꯦ ꯔꯦꯡ 1ꯗꯒꯤ 5ꯀꯤ ꯃꯅꯨꯡꯗ ꯂꯥꯛꯄꯒꯤ ꯃꯣꯏꯒꯤ ꯍꯦꯠ ꯃꯥꯁꯇꯔ ꯍꯦꯠ ꯃꯤꯁꯇ꯭ꯔꯦꯁꯀ ꯑꯗꯨꯗꯨꯅ ꯈꯕꯔꯗ ꯍꯥꯞꯄꯦ ꯍꯥꯏ ꯀꯧꯔꯒ ꯃꯥꯁꯦ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯒ ꯌꯥꯝ ꯍꯔꯥꯎꯋꯦ ꯄ꯭ꯔꯦꯔꯅꯥ ꯑꯗꯩꯗꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅꯁꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯔꯦ ꯋꯥꯎ ꯄ꯭ꯔꯦꯔꯅꯥ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯅꯗꯩꯗꯤ ꯂꯩ ꯄꯤꯔꯛꯑꯦ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯦꯔꯅꯥ ꯑꯇꯩꯁꯨ ꯃꯌꯥꯝꯗꯨꯒꯤ ꯑꯐ ꯑꯐꯕ ꯇꯧꯔꯣ ꯈꯔ ꯐꯣꯀꯁ ꯇꯧꯔꯒ ꯑꯧ ꯑꯩꯅ ꯃꯦꯁꯦꯁ ꯊꯥꯈꯤꯕꯅꯤ ꯌꯦꯡꯉꯣ ꯄ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯈꯤꯕꯅꯦ ꯑꯣ ꯄ꯭ꯔꯦꯔꯅꯥꯅ ꯃꯦꯁꯦꯁ ꯊꯥꯒꯤ ꯍꯥꯏꯌꯦ ꯆꯦ ꯎꯁꯥ ꯂꯥꯛꯑꯦ 6 like shoes ꯂꯥꯏꯚ ꯅꯣꯇꯤꯒ ꯂꯥꯛꯇꯦ ꯍꯥꯏꯔꯣ ꯆꯦ
ꯈꯪꯗꯦꯕ ꯆꯦ ꯍꯧꯖꯤꯛꯁꯦ ꯑꯩꯁꯨꯅꯦ ꯃꯤꯒꯤꯅꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯦ ꯃꯣꯃꯤꯒꯤꯗꯤ ꯑꯩꯅ ꯁꯔꯁ ꯇꯧꯔꯒ ꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯊꯣꯛꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯤꯌꯥꯅꯥꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯗꯤꯌꯔ ꯁꯤꯁꯇꯔ ꯃꯣꯃꯤꯇꯥ ꯑꯗꯨꯏꯗꯤ ꯀꯩꯅꯣꯅ ꯆꯦ ꯎꯁꯥꯅ ꯂꯥꯛꯇꯦꯅꯦ ꯑꯣ ꯆꯦ ꯎꯁꯥ ꯈꯪꯗꯦꯕꯣ ꯆꯦ ꯎꯁꯥ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯅꯩꯌꯦ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯅ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯚ ꯃꯇꯝ ꯌꯧꯔꯦꯅꯦ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯏꯚ ꯃꯇꯝ ꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯄꯨꯡ ꯀꯌꯥꯗꯩ ꯍꯧꯗꯣꯏꯅꯣ ꯃꯥꯏ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯃꯇꯝ ꯌꯧꯔꯗꯤ ꯑꯩ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯁꯪꯀꯔꯖꯤꯠ ꯑꯗꯩꯗꯤ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯄꯦꯔꯨꯛ ꯎꯇꯤ ꯇꯥꯗꯣꯔꯦ ꯀꯥꯃꯟꯗꯅ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯆꯦ ꯃꯣꯃꯤꯇꯥ ꯆꯦ ꯃꯣꯃꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯃꯥꯏ ꯂꯥꯏꯚ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯇꯣꯛꯄ ꯃꯥꯜꯂꯤ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯄ꯭ꯔꯤꯌꯥꯅꯥ ꯍꯥꯏ ꯍꯥꯏꯔꯒ ꯂꯞ ꯂꯞ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯄ꯭ꯔꯤꯌꯥꯅꯥꯅ ꯊꯥꯈꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏ ꯑꯗꯩꯗꯤ ꯄ꯭ꯔꯤꯌꯥꯅꯥꯅ ꯍꯔꯥꯎꯗꯅ ꯏꯁꯃꯥꯏꯜ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯃꯥꯏꯜ ꯇꯧꯔꯒ ꯂꯩꯌꯣ ꯄ꯭ꯔꯤꯌꯥꯅꯥ ꯑꯗꯣ ꯄ꯭ꯔꯤꯌꯥꯅꯥꯅ ꯆꯦ ꯎꯁꯥ ꯑꯝꯇ ꯁꯦꯝꯃꯣ ꯍꯥꯏꯕ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯁꯦꯝꯃꯣ ꯍꯥꯏꯁꯦ ꯄ꯭ꯔꯤꯌꯥꯅꯥ ꯆꯦ ꯎꯁꯥꯅ ꯑꯩ ꯍꯣꯔꯦꯟ 10ꯗ ꯃꯣꯃꯤ ꯁꯤꯁ ꯂꯣꯏꯔꯒ ꯇꯧꯔꯅꯤ ꯂꯥꯏꯚ ꯑꯣꯀꯦ ꯆꯦ ꯎꯁꯥ ꯑꯩꯁꯨꯉꯝꯃꯗꯤ ꯂꯥꯛꯀꯦ 10ꯗꯒꯤ 11 ꯑꯗꯨꯃꯥꯏꯅ ꯊꯥꯎ ꯉꯥꯏꯍꯥꯛ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯒꯤꯗꯤ ꯆꯥꯛ ꯊꯣꯡ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯒꯣꯄꯥꯜꯅ ꯄ꯭ꯔꯦꯔꯅꯥꯁꯦ ꯄꯨꯔꯥ ꯑꯉꯥꯡ ꯑꯣꯏꯔꯕꯣꯏꯔꯦ ꯆꯦ ꯎꯁꯥꯅ ꯄ꯭ꯔꯤꯌꯥꯅꯥ ꯕ꯭ꯂꯣꯛꯁꯨ ꯍꯥꯏꯠꯁꯨ ꯍꯥꯏ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦ ꯎꯁꯥꯒ ꯍꯥꯏꯅꯕꯅꯤ ꯑꯣ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯍꯥꯏꯌꯦ ꯂꯩꯇꯦ ꯄ꯭ꯔꯦꯔꯅꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯪꯀꯔꯖꯤꯠ ꯆꯠꯈ꯭ꯔꯕꯣ ꯄ꯭ꯔꯦꯔꯅꯥ ꯑꯩꯗꯣ ꯄ꯭ꯔꯦꯔꯅꯥ ꯑꯩꯗꯣ ꯔꯦꯡ 2 3ꯔꯗꯅꯤ ꯍꯥꯏꯕ ꯑꯣ ꯆꯦ ꯎꯁꯥ ꯄ꯭ꯔꯦꯔꯅꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦ ꯔꯦꯡ 1ꯗꯒꯤ 5ꯀꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯑꯗꯨꯗꯨꯒꯤ ꯃꯥ ꯈꯕꯔꯗ ꯍꯥꯞꯄꯦꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏꯗ ꯁꯤꯌꯥꯔ ꯇꯧꯖꯩꯅꯤ ꯑꯗꯨ ꯆꯦ ꯎꯁꯥꯅ ꯄ꯭ꯔꯦꯔꯅꯥ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯆꯠꯇꯦ ꯆꯦ ꯂꯩꯌꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯪꯀꯔꯖꯤꯠ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯕꯒꯤ ꯆꯦ ꯎꯁꯥ ꯅꯪ ꯑꯌꯨꯛꯇ ꯊꯥꯍꯧꯗ꯭ꯔꯕꯣ ꯑꯩ ꯉꯁꯤꯅꯦ ꯅꯪ ꯍꯥꯏꯐꯦꯠ ꯊꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯅꯪ ꯎꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯅꯪ ꯎꯗꯕꯗꯨꯗꯤ ꯑꯩ ꯑꯌꯨꯛꯇ ꯀꯅꯥꯏꯗꯅꯣ ꯑꯌꯨꯛꯇ ꯀꯅꯥꯝ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦꯗ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯁꯨꯁ ꯆꯥꯛ ꯊꯣꯡꯉꯕꯣ ꯊꯣꯡꯗ꯭ꯔꯤꯅꯦ ꯆꯦ ꯎꯁꯥ ꯆꯥ ꯊꯛꯑꯒ ꯉꯥꯛꯇꯪ ꯐꯝꯅꯔꯝꯃꯦꯕꯀꯣ ꯑꯗꯣ ꯉꯥꯛꯇꯪ ꯐꯝꯅꯔꯒ ꯑꯗꯩꯗꯤ ꯂꯥꯏꯚ ꯉꯥꯏꯍꯥꯛ ꯊꯥꯁꯤꯔꯥ ꯍꯥꯏꯅ ꯇꯧꯔꯒꯅꯦ ꯑꯁꯨꯝ ꯊꯥꯔꯛꯄꯅꯦꯕ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯅꯨꯁꯤꯁꯅ ꯍꯥꯏ ꯇꯧꯔꯦ ꯑꯅꯨꯁꯤꯁ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯥꯇꯛ ꯕꯕꯥꯔ ꯅꯪ ꯅꯥꯇꯛ ꯕꯕꯥꯔꯣ ꯅꯪ ꯅꯥꯇꯛ ꯕꯕꯥ ꯀꯩꯗꯧꯔꯦ ꯍꯥꯏꯔꯣ ꯅꯥꯇꯛ ꯕꯕꯥ ꯀꯩꯗꯧꯔꯦ ꯍꯥꯏꯔꯣ ꯃꯃꯥ ꯂꯩꯇꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯎꯁꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯥꯏ ꯌꯨꯝ ꯁꯅꯥꯅ ꯑꯉꯥꯡ ꯀꯞꯄꯦ ꯍꯣꯏ ꯑꯉꯥꯡ ꯀꯞꯄꯦ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯑꯉꯥꯡꯁꯦ ꯏꯅꯥꯛꯇ ꯁꯥꯟꯅꯔꯤ ꯀꯩꯅꯣꯅꯦ ꯃꯃꯥ ꯂꯩꯅꯦ ꯑꯗꯩ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯑꯉꯥꯡꯁꯦ ꯑꯉꯥꯡꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏꯅꯤ ꯑꯉꯥꯡ ꯀꯞꯄꯦ ꯍꯥꯏꯕꯀꯣ ꯂꯥꯏꯚ ꯂꯣꯏꯔꯣ ꯍꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯉꯥꯡ ꯌꯥꯎꯕꯅꯤ ꯇꯧꯏ ꯃꯥ ꯉꯁꯥꯏꯗꯩ ꯁꯥꯟꯅꯔꯤꯑꯕꯀꯣ ꯑꯗꯣ ꯇꯧꯔꯛꯏꯅꯤ ꯌꯨꯝ ꯁꯅꯥ ꯅꯪ ꯀꯩꯅꯣ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯅꯧꯕ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯑꯣꯏꯔꯗꯤ ꯆꯦꯅꯦꯜ ꯄꯥꯏꯔꯒꯅ ꯆꯤꯆꯦ ꯍꯟꯖꯔꯛꯀꯦ ꯆꯤꯆꯦꯔꯥ ꯑꯩꯅ ꯍꯟꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯀꯧꯔꯦ ꯑꯩ ꯄꯦꯔꯦꯟꯁ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯐꯣꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯐꯣꯟ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯄ꯭ꯔꯦꯔꯅꯥ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯩꯗꯤ ꯆꯦ ꯎꯁꯥꯅ ꯍꯥꯏꯔꯦ ꯊꯣꯡꯉꯤ ꯆꯦ ꯇꯦꯁ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯔꯦ ꯆꯦ ꯑꯅꯨꯅ ꯅꯝꯗꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯍꯟꯗꯣꯔꯦ ꯍꯥꯏꯌꯦ
ꯆꯦ ꯑꯅꯨ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦ ꯁꯪꯀꯔꯖꯤꯠꯀꯤ ꯀꯣꯃꯦꯟꯁꯦ ꯆꯦ ꯑꯅꯨꯅ ꯅꯝꯗꯅ ꯂꯥꯏꯚ ꯂꯣꯏꯁꯟꯍꯟꯗꯣꯔꯦ ꯍꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯕ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯇꯣꯞꯄꯔꯅꯤ ꯍꯥꯏꯔꯒ ꯕ꯭ꯂꯨ ꯐꯥꯎ ꯄꯤꯕꯤꯗꯦ ꯑꯣ ꯃꯥ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯉꯁꯥꯏꯗꯩ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯅꯦ ꯄꯤꯒꯦ 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 ꯄ꯭ꯔꯦꯔꯅꯥ ꯂꯥꯛꯑꯕ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯑꯗꯩꯗꯤ ꯑꯅꯨꯁꯤꯁꯅ ꯍꯥꯏ ꯇꯧꯔꯦ ꯁꯪꯀꯔꯖꯤꯠ ꯅꯪꯅꯦꯀꯣ ꯆꯤꯆꯦꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒꯅꯦ ꯆꯦ ꯃꯣꯃꯤꯒꯤ ꯊꯥꯅꯦꯕꯀꯣ ꯑꯗꯨꯒꯩꯗꯣ ꯑꯅꯨꯁꯤꯁꯁꯦ ꯀꯧ ꯑꯗꯣ ꯁꯣꯏꯗꯅ ꯃꯥ ꯈꯨꯝꯃꯛꯀꯅꯤ ꯌꯦꯡꯉꯣ ꯃꯥ ꯑꯗꯨꯗꯩꯗꯣ ꯁꯥꯎꯕ ꯐꯗ꯭ꯔꯣꯕꯅꯤ ꯃꯥꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯗꯣ ꯌꯨꯝꯁꯅꯥꯅ ꯊꯝꯁ ꯑꯞ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯏꯇꯩꯃ ꯀꯧꯒꯦ ꯍꯣꯏ ꯀꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯁ꯭ꯅꯦꯍꯥ ꯂꯥꯛꯑꯦ ꯁ꯭ꯅꯦꯍꯥꯖꯥ हेलो दीदी हेलो स्नेहा वेलकम स्नेहा कैसी हो खाना खा लिया ओ होय ꯑꯅꯨꯁꯤ ꯁꯥꯎꯕ ꯐꯔꯣ ꯁꯥꯎꯕ ꯐꯔꯣ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯦ ꯅꯝꯗꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯣꯔꯦ ꯀꯩꯒꯤꯅꯣꯅꯦ ꯄ꯭ꯔꯦꯔꯅꯥ ꯅꯪꯒꯤ ꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯦ ꯆꯤꯆꯦ ꯍꯣꯏꯅꯁꯨ ꯋꯤꯁ ꯇꯧꯋꯤꯁꯤꯗꯤ ꯃꯌꯥꯝ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯔꯦ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯋꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯃꯣꯃꯦꯟꯁ ꯄꯨꯝꯅꯃꯛ ꯑꯦꯟꯖꯣꯏ ꯇꯧꯔꯒ ꯍꯤꯡꯒꯗꯅꯤ ꯂꯥꯏꯐ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯒꯅꯦ ꯍꯌꯦꯡ ꯏꯖꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ स्नेहा हाय हाँ दीदी आपने खाया अच्छा स्नेहा मैंने तो नहीं खाया अभी अभी नहीं बनाया है स्नेहा लाइक कर दीजिए थैंक यू आपको मेरी लाइफ पे आने के लिए चेउसाना लव लव हाय चेउसा नंगने स्नेहा हाइसेगा लेनब्रा लेनदी लेनद्रदि जेउने स्नेहा हाइसे ꯆꯦꯎꯁꯥꯅ ꯑꯣꯟ ꯍꯥꯏꯌꯦ ꯆꯦꯎꯆꯥ ꯀꯩꯗꯧꯔꯤꯒꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯏꯔꯣ स्नेहाना लाइक डन दीदू ओके थैंक यू स्नेहा स्नेहा आपने आज लाइव नहीं किया अनु सिंगना हाय हेलो तौरे चेउसाना ऑन हाय चेंजली लाए चेंजली चाक चाराबो थैंक यू ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯆꯦꯟꯖꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯂꯥꯏꯛ 10 ꯁꯨꯔꯦ स्नेहाना लाइक कर दिया दीदी ओके स्नेहा चेउसाना लव लव हायरे ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯆꯦꯎꯁꯥꯁꯨ ꯀꯁꯥꯔꯣ ꯁꯪꯀꯔꯖꯤꯠ ꯆꯦꯎꯁꯥ ꯁꯪꯀꯔꯖꯤꯠꯅ ꯅꯪ ꯀꯁꯥꯔꯒꯤꯔꯥꯌꯦ ꯑꯗꯩꯗꯤ ꯆꯦꯟꯖꯂꯤꯅ ꯍꯥꯏꯔꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯆꯦ ꯑꯗꯩꯗꯤ ꯆꯦꯎꯁꯥꯅ ꯁꯪꯀꯔ ꯍꯥꯏꯔꯦ ꯁꯪꯀꯔꯖꯤꯠꯁꯦ ꯁꯪꯀꯔ ꯍꯥꯏꯅ ꯅꯨꯡꯁꯤꯔꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯁꯅ ꯍꯥꯏ ꯍꯥꯏꯔꯦ चेंजली कई इंजांग चारक्के स्नेहा दीदी आपकी वॉइस कितनी अच्छी है हाय अरे स्नेहा मेरा वॉइस ना अभी सर्दी का मौसम है ना तो ऐसे मेरा गला खराब हो रहा है तो ठीक ही नहीं हो रहा है मेरा ऐसे गला ऐसे खराब होते जा रहा है पता नहीं क्यों तो आपने अच्छे बताया थैंक यू दी चेंजलिन हाय चादरी सिस्टर दी है चे थोंद्री थोंद्री चे ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯔꯦ ꯆꯦꯎꯁꯥꯒꯤ ꯆꯦꯅꯨꯅ ꯀꯧꯔꯦ ꯆꯦꯅꯨ ꯆꯦꯎꯁꯥ ꯍꯥꯏꯅ ꯑꯗꯩꯗꯤ ꯆꯦꯎꯁꯥꯅ ꯑꯟꯖꯂꯤꯅ ꯍꯥꯏꯔꯒ ꯂꯞ ꯂꯞ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅ स्नेहाना सच्ची दीदू बहुत अच्छी है आपकी वॉइस में तो फिदा हो गया वाह थैंक यू स्नेहा
बहन हो तो ऐसी तारीफ भी बहन ऐसी करते हैं ना। हाँ, थैंक यू स्नेहा। प्रेरणाना हाय इमानबीना फोन अमुक तौसल्लेएने तौरिसे। ओके प्रेरणा थांगलो करी हंगनिबा नंगी ngसाइदुई कांग्रेचुलेट तौदुई तविनी अदुइदी संकजीना हाय चेनुगी खुदसे सोइदना अइना ꯂꯩꯇꯦꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯂꯩꯇꯦꯛꯀꯅꯨ ꯂꯩꯇꯦꯛꯀꯅꯨ ꯆꯦꯟꯅꯨꯗꯣ ꯌꯥꯝ ꯐꯕꯅꯤ ꯑꯟꯖꯂꯤꯅ ꯁꯨꯁꯃꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯆꯦ ꯑꯩꯅꯦ ꯀꯩꯅꯣ ꯇꯧꯏꯕ ꯑꯉꯧꯕ ꯉꯧꯒꯦ ꯇꯧꯏꯕ ꯇꯟ ꯍꯧꯔꯒꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯆꯦ ꯅꯪꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥ ꯄꯦꯕꯝ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥ ꯃꯌꯥꯁꯦ ꯑꯅꯧꯕ ꯑꯣꯏ ꯃꯥꯜꯂꯦꯀꯣ नुंगारी मैया थैंक यू चीचे की लाइफ पे लापीबगी स्नेहाना मैं तो नेपाल से हूँ दीदू अच्छा स्नेहा हाँ आपने कल बताया ना आपके लाइफ में आप नेपाल से हो उधर मौसम कैसा है स्नेहा अभी ठंड है बहुत अदेदी प्रेरणाना पेरुक्ति चानिंगे प्रेरणाना पेरुक चानिंगदी चे मोमिता होइदे चलो चे मोमिता होइगी ngaraंगी पेरुक्तो ꯆꯦꯎꯁꯥꯅ ꯍꯥꯏꯔꯦ ꯂꯞ ꯍꯥꯏꯅ ꯑꯗꯨꯏꯗꯤ ꯆꯦꯟꯖꯂꯤꯅ ꯖꯦꯔꯨꯝ ꯊꯣꯡꯉꯤ ꯑꯣ ꯆꯦ ꯏꯪꯕꯁꯤꯒ ꯖꯦꯔꯨꯝ ꯍꯥꯎꯕꯅꯤ ꯑꯗꯨꯏꯗꯤ ꯑꯗꯩꯗꯤ ꯍꯥꯏꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯃꯣꯃꯤꯇꯥ ꯏꯐ ꯌꯨ ꯍꯤꯌꯔ ꯗꯤꯁ ꯋꯥꯠ ꯑꯥꯔ ꯌꯨ ꯗꯨꯌꯤꯡ ꯂꯥꯏꯚ ꯊꯥꯔꯣ ꯑꯩ ꯂꯥꯏꯚ ꯌꯦꯡꯉꯒꯦ ꯑꯁ ꯄ꯭ꯔꯦꯔꯅꯥꯁꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯚꯇ ꯆꯦꯟꯅꯤꯡꯅ ꯉꯥꯏ ꯂꯩꯔꯦꯀꯣ ꯆꯦꯒꯤ ꯂꯥꯏꯚꯀꯁꯦ ꯃꯥ ꯃꯉꯣꯟ ꯇꯥꯗ꯭ꯔꯦ ꯆꯦꯎꯁꯥꯅ ꯆꯥꯛ ꯊꯣꯡꯉꯤ ꯕ꯭ꯌꯨꯖꯤ ꯑꯣꯟ ꯑꯣ ꯆꯦꯎꯁꯥ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯅ ꯆꯦꯅꯨꯁꯦ ꯈꯨꯕꯤ ꯌꯥꯎꯗꯕ ꯃꯥꯟꯗ꯭ꯔꯤꯁꯦ चेनो चेनू से खूबी यादो माले आए अदे स्नेहाना बहुत खराब है दीदू यहाँ की मौसम बहुत ठंड है स्नेहा इधर भी बहुत ठंड है पता नहीं इस बार बहुत ज़्यादा ही ठंड लग रहा है समझ नहीं आ रहा है क्या करूँ ऐसे फेब्रुआरी से तो ठीक हो जाएगा अनुना अरे हाय है ना मुखु थांगले चे अनु नंबु अमतंगदी इबिरौहे नंग जामना नंबुने ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯃꯣꯃꯤꯁꯦ ꯑꯗꯨꯒꯤ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯉꯥꯛꯇꯪ ꯂꯩꯔ ꯃꯥ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯣꯕꯅꯤ ꯆꯦ ꯃꯣꯃꯤ ꯆꯥꯛ ꯊꯣꯡꯉꯦ ꯃꯥꯁꯨ ꯄꯨꯡ 9 ꯅꯍꯥꯟꯉꯩꯗꯤ 9 ꯍꯧꯕꯅꯤ ꯑꯗꯣ ꯃꯥꯁꯤ 9 ꯃꯈꯥꯏꯗꯩ ꯍꯧꯗꯣꯏꯔꯥ ꯀꯩꯅꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯄ꯭ꯔꯦꯔꯅꯥꯅ ꯅꯨꯡꯉꯥꯏꯕ ꯅ꯭ꯌꯨꯁꯁꯤꯁꯨ ꯇꯝꯕꯤꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯣꯀꯦ ꯄ꯭ꯔꯦꯔꯅꯥ तमु अमुक तमु अदꯩꯗꯤ सुबेदी से अमुक लाए ला 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 तौरगा वेलकम सुबेदी जी आपको फिर से स्वागत है मेरे लाइफ में आगे सुबेदी जी आप होटल से अददी स्नेहाना हालत खराब यहाँ सबकी ठंड से हा 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 अच्छा स्नेहा इधर भी खराब है मतलब ना बहुत ज़्यादा ठंड हो रहा है सुबह तो इतना कोरा कोरा है ना बच्चे का स्कूल भी अभी ऑनलाइन था एक हफ्ता ऑनलाइन चलने के बाद ना अभी 8:30 बजे से शुरू हो रहा है पहले तो 8 बजे से होता था चेंजलिना ऑन चे नंग कदौरीगे जी चाक थोंगिरो शंकरजीना चेनु चे सुस्मितागी लाइव लोइद्रिङैदा अमुक्तंगदी खुम्बिरमो ननावनो कौजरिसे ओइमा शंकरजीना ngसाइदै कौजे पाप पुरनिने चेनु ताद्रो शंकरजीना हाइबा चे सुस्मितागी लाइव लोइद्रिङैदा अमुक्तंगदी खुम्बिरमो आए ननावनो कौजरिसे आए हाउबी ममा कौरो अमता ममा ꯂꯩꯕꯅꯤ ꯑꯗꯨꯒ ꯄꯄꯥ ꯀꯧꯏꯅꯦ ꯃꯃꯥ ꯀꯧ ꯍꯥꯏꯔꯒ
ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯁꯤꯁꯦ ꯑꯝꯇ ꯇꯥꯔꯗꯤ ꯂꯥꯏꯚ ꯍꯧꯔꯛꯑꯣ ꯆꯦ ꯃꯣꯃꯤ ꯀꯩꯅꯣ ꯇꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯥ ꯆꯥꯛꯀꯥꯟ ꯂꯣꯏꯁꯜꯂꯤ ꯃꯥꯒꯤ ꯂꯥꯏꯚ ꯍꯧꯔꯝꯗꯥꯏꯒꯤ सुबेदी जी ना जी जी ड्यूटी पर हूँ ओके सुबेदी जी आप ड्यूटी पे अच्छे से करिएगा अरे चेनू हाय चेनू नंगू संगति तमतदी कौबीरउदना अददी चेंजली ने चाक थोंगी आए ꯑꯣ ꯑꯣ ꯆꯦ ꯊꯣꯡꯉꯣ ꯑꯗꯨꯏꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯏꯚ ꯑꯝꯇ ꯍꯧꯔꯛꯑꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯣꯀꯦ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯄꯨꯡ ꯀꯌꯥꯗꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯒꯦ अद्वैदी स्नेहा ने दीदी आप आसाम से हो ना हाँ जी स्नेहा मैं आसाम से हूँ आप जब आसाम आएंगे तब बताना मिलेंगे हम जयदी शंकर जी ने हाय ओए शंकर जी तुम्हारे खल्लो उपाय लेते जयदी गोपाल ने हाय रे अनु से थमो याम कल्ले हाइन हाय रे कल्ले कईगिनो खंगदे जयदी प्रेरणा ने हाय खंगदे चे मम्मी की लाइफ से अमतदी यावखिगे हाय ओके प्रेरणा प्रेरणा स्टडीꯗꯁꯨ ꯐꯣꯀꯁ ꯇꯧꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯈꯥꯒꯤ ꯐ꯭ꯌꯨꯆꯔꯗꯅꯦ ꯑꯐꯕ ꯑꯣꯏꯅꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯧ अदिति स्नेहा है दीदी बोलिए ना आप सबको सब्सक्राइब करने के लिए ओके अच्छा यहाँ पे जो स्नेहा है आप सब उसको भी सपोर्ट कर दीजिए सुबेदी जी आप चलिए गई स्नेहा है स्नेहा का भी चैनल है आप सब एक बार स्नेहा का भी सपोर्ट करिएगा जरूर अदैदी प्रेरणा है अई मिस ओइबा यारोय नत्रदि वारौगिनी है होय अदैदी प्रेरणा चिचे मखोन ताबा नुवाइत्रबो चिचेसे मसासे सारुम सारुम तौरगने कꯩꯅꯣ तौइबको हंदकी दुम लैरेबा फत्तदना मखोनजे दुनै ब्लॉग का नमनिंगदे खंबरा अदि मखोनजे नॉर्मल ओइद्रेबा प्रेरणाꯅ ꯆꯦꯅꯨ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯗ ꯇꯥꯕ ꯅꯨꯡꯗꯨꯝꯗꯧꯅ ꯀꯜꯂꯦ ꯑꯟꯖꯨ ꯁꯥꯒꯞꯄꯝ ꯂꯥꯛꯑꯦ ꯍꯥꯏ ꯁꯨꯁꯃꯤꯇꯥ ꯍꯦꯜꯂꯣ ꯑꯟꯖꯨ ꯋꯦꯜꯀꯝ ꯑꯟꯖꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯉꯁꯥꯏ ꯑꯉꯥꯡꯅ ꯁꯥꯟꯅꯕꯒꯤ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤꯗꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯤ ꯑꯩꯅ ꯀꯣꯃꯦꯟ ꯇꯧꯔꯝꯕ ꯇꯧꯔꯝꯗꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯑꯉꯥꯡꯁꯤꯒ ꯀꯣꯟꯅꯅ ꯌꯦꯡꯕꯗ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯊꯕꯛ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯄ꯭ꯔꯦꯔꯅꯥ ꯅꯨꯄꯤꯅꯤꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯍꯣꯠꯅꯕ ꯋꯥꯏ ꯑꯗꯨꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯊꯕꯛ ꯇꯧꯍꯧ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯆꯦꯅꯨꯅꯀꯣ ꯃꯈꯨꯠ ꯊꯥꯡꯒꯠꯂꯦ ꯆꯦꯅꯨꯁꯦ ꯂꯩꯗꯤ ꯂꯩꯀꯣ ꯃꯌꯥꯝ ꯃꯥꯁꯦ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠꯇꯤ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏꯁꯤꯅꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯏꯌꯦꯅ ꯁꯤ ꯈꯛꯇꯅꯦ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯑꯗꯣ ꯑꯩ ꯊꯥꯔꯔꯣꯏ ꯍꯌꯦꯡꯗꯩ ꯃꯌꯥꯝ ꯑꯗꯩꯗꯤ ꯆꯦ ꯑꯟꯖꯨꯅ ꯂꯥꯏꯛꯗꯅ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯥꯏ ꯗ꯭ꯔꯤꯝ ꯇꯨ ꯕꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯦꯁ ꯑꯣके प्रेरणा सोचना सक्सेस हो नंगी ड्रीम दो जय स्नेहाना दीदी मैं अभी जा रही हूँ होमवर्क करने कल आऊँगी गुड नाइट दीदू हैव ए स्वीट ड्रीम थैंक यू स्नेहा थैंक यू स्नेहा मेरे लाइफ पे आप आने के लिए इतना टाइम दिया मेरे लाइफ को थैंक यू अदैदी चेंजू सिगा स्नेहा इन अमखक लेबसे नंग जॉइन तौने मांगोन चैनल पाइबनी स्नेहा इधर जो अंजू सागपम है ना वो दीदी आप ज्वाइन कर सकते हैं रिटर्न पक्का मिलेगा आपको अदैदी शंकर जी ने हाय लेते लेते चेनू से मांगख्रे हाय लइए शंकर जी मुखु थांग लेसिदी अदैदी प्रेरणा ना यूपीएससी नि थादोइसे गुड प्रेरणा ड्रीम तौगदनी ड्रीम अचौबा बिग ड्रीम तौगदनी ड्रीम दी तुम तौबा यादेको मम्मी से पांग पांग तौगदनी दुगता सक्सेस होइदोइनी प्रेरणा चेगी लाइफ से वन हजीने कनो तौरेबको 8 मिनट मुक लेरगाने चेगी लाइफ से लोइसलगे शंकरजीत को ताब्रा कꯩꯅꯣꯁꯨ ꯆꯤꯎꯁꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯒꯦ ꯆꯦ ꯃꯣꯃꯤꯒꯤ ꯑꯃꯨꯛ ꯍꯧꯔꯅꯦꯕꯀꯣ ꯑꯗꯨꯗꯨꯅ 8 ꯃꯤꯅꯤꯠꯃꯨꯛ ꯂꯩꯔꯒ ꯄꯨꯔꯥ ꯄꯨꯡ 1 ꯃꯈꯥꯏꯃꯨꯛ ꯐꯥꯔꯅꯤ ꯑꯗꯨꯏꯗꯣ ꯂꯣꯏꯁꯤꯜꯂꯒꯦ प्रेरणा नत्रगा आईपीएस ऑफिसर होए प्रेरणा जैसा अमा आईपीएस और आईएएस नंग जैसा अपाम्बदो अदोइदी संकजीन हाइरेको खुद थांगलइसे मा नत्ती
ꯆꯦꯅꯨꯁꯦ ꯉꯁꯤ ꯐꯖꯅ ꯇ꯭ꯔꯣꯜ ꯇꯧꯔꯦ ꯃꯥꯁꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯊꯕꯤ ꯑꯍꯤꯡꯕ ꯆꯥꯎ ꯍꯥꯏꯈꯤꯕꯅꯦ ꯑꯗꯩꯗꯤ ꯁꯪꯀꯠꯖꯤꯅ ꯇꯥꯏꯌꯦ ꯆꯦ ꯍꯣꯏ ꯑꯗꯩꯗꯤ ꯆꯦꯟꯖꯨꯅ ꯀꯩ ꯌꯦꯟꯖꯥꯡ ꯁꯨꯁꯃꯤꯇꯥ ꯆꯦꯟꯖꯨ ꯑꯩ ꯑꯉꯧꯕ ꯉꯧꯅꯤ ꯆꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯥꯔꯛꯑꯕꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯦ ꯃꯣꯃꯤꯇꯥꯁꯦ ꯑꯩꯗꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯑꯦ ꯕ꯭ꯔꯦꯅꯥꯅ ꯑꯩ ꯒꯣꯄꯥꯜ ꯍꯥꯏꯌꯦ ꯃꯈꯨꯠꯇꯣ ꯌꯥꯝ ꯇꯦꯜꯂꯦ ꯍꯥꯏꯌꯦ ꯈꯪꯗꯦ ꯃꯥꯏ ꯃꯈꯨꯠꯇꯅꯤ ꯃꯥꯅ ꯉꯁꯥꯏꯗꯩ ꯊꯥꯡꯒꯠꯂꯛꯏꯁꯦ ꯑꯗꯩꯗꯤ ꯑꯟꯖꯨꯅ ꯍꯥꯏꯔꯛꯑꯦ ꯆꯥꯗ꯭ꯔꯤ ꯊꯣꯡꯉꯤ ꯉꯥ ꯑꯣ ꯑꯟꯖꯨ ꯍꯥꯎꯔꯅꯤ ꯉꯥꯗꯣ ꯏꯪꯕꯁꯤꯒ ꯑꯗꯩꯗꯤ ꯑꯪꯀꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯑꯦ ꯆꯦꯅꯨꯅ ꯃꯥꯏ ꯃꯈꯨꯠꯁꯦ ꯑꯗꯩꯗꯤ ꯑꯌꯥ ꯃꯃꯥ ꯀꯤꯠꯆꯦꯟ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯁꯨꯁꯃꯤꯇꯥꯅ ꯀꯧꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯀꯤꯠꯆꯦꯟ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯕꯀꯣ ꯃꯥꯒꯤ ꯐꯣꯟ ꯌꯥꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯍꯣꯏ ꯑꯗꯩꯗꯤ ꯃꯃꯥ ꯀꯤꯠꯆꯦꯟꯅ ꯂꯥꯏꯛ ꯗꯟ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯀꯤꯠꯆꯦꯟ ꯅꯅꯥꯎꯒꯤ ꯂꯥꯏꯐꯁꯦ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯔꯤꯅꯤ ꯑꯩꯗꯤ ꯈꯪꯗꯦꯕꯀꯣ ꯁꯟꯗꯥꯒꯤꯗꯨꯝ ꯑꯩꯈꯣꯏ ꯁꯪꯕꯗꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯅꯅꯦ ꯉꯥꯏꯍꯥꯛꯇꯪ ꯁꯪꯉꯦꯅ ꯆꯥ ꯊꯛ ꯂꯣꯏꯔ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯊꯥꯔꯝꯃꯤꯅꯤ ꯑꯗꯩ ꯁꯪꯀꯔꯖꯤꯅ ꯍꯥꯏꯔꯛꯑꯦ ꯆꯦꯅꯨꯁꯦ ꯈꯨꯠꯇ ꯇꯤꯡꯒꯪ ꯊꯤꯟꯕ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯕꯀꯣ ꯑꯩꯗꯤ ꯃꯤꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯕꯤꯗꯦ ꯑꯩꯗꯤ ꯌꯦꯁ ꯄ꯭ꯔꯦꯔꯅꯥ ꯅꯪꯅ ꯀꯩꯅꯣ ꯇꯧ ꯅꯪꯅ ꯄꯥꯝꯖꯔꯤ ꯖꯣꯕꯇꯨꯒ ꯅꯪꯒꯤ ꯂꯩꯔꯤꯕ ꯏꯃꯣꯁꯟꯗꯨꯒ ꯌꯥꯝ ꯆꯥꯟꯅꯩ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯖꯔꯤꯗꯣ ꯍꯥꯏꯗꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯃꯈꯥꯗ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯄꯥꯕ꯭ꯂꯤꯛꯀꯤ ꯏꯃꯣꯁꯟ ꯈꯪꯕꯗꯣ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯌꯥꯏ ꯃꯃꯥ ꯀꯤꯠꯆꯟ ꯍꯥꯏꯔꯦ ꯑꯟꯖꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯆꯦꯟꯖꯨꯅ ꯈꯨꯝꯃꯦ ꯊꯣꯡꯉꯤ ꯃꯃꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯃꯥ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯦꯟꯖꯨꯗꯤ ꯊꯣꯡꯉꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯅꯅ ꯍꯥꯏ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯑꯦ ꯑꯗꯩꯗꯤ ꯃꯃꯥ ꯀꯤꯠꯆꯦꯟꯅ ꯑꯣ ꯑꯟꯖꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯆꯦꯟꯖꯨꯅ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯈꯨꯗꯤꯡ ꯌꯦꯡꯅꯁꯤꯀꯣ ꯑꯩꯁꯨ ꯌꯦꯡꯉꯛꯀꯦ ꯍꯣꯏ ꯆꯦ ꯑꯩꯗꯤ ꯌꯦꯡꯉꯦ ꯅꯪꯒꯤꯅꯦ ꯅꯍꯥꯟ ꯀꯥꯅꯦꯛ ꯇꯧꯕꯗꯒꯤꯅꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯌꯦꯡꯉꯦ ꯑꯍꯨꯝꯂ ꯀꯩꯅꯣ ꯁꯨꯔꯦꯀꯣ ꯅꯪꯒ ꯑꯩꯒ ꯀꯥꯅꯦꯛ ꯇꯧꯕꯗꯩ ꯑꯩꯅ ꯌꯦꯡꯉꯤꯕ ꯑꯗꯨꯅꯤ ꯆꯦ ꯌꯦꯡꯅꯁꯤ ꯆꯦ ꯑꯩꯒꯤꯁꯨ ꯌꯦꯡꯕꯤꯔꯛꯑꯣ ꯑꯗꯩꯗꯤ ꯄ꯭ꯔꯤꯌꯥꯅꯥꯅ ꯍꯥꯏꯕꯀꯣ ꯁꯛꯁꯦꯁ ꯗꯁ ꯅꯣꯠ ꯀꯝ ꯇꯨ ꯌꯨ ꯌꯨ ꯒꯣ ꯇꯨ ꯏꯠ ꯇꯨ ꯑꯆꯤꯞ ꯌꯣꯔ ꯗ꯭ꯔꯤꯝ ꯑꯗꯩꯗꯤ ꯑꯟꯖꯨꯅ ꯍꯥꯏꯔꯦ ꯃꯃꯥ ꯀꯩ ꯏꯟꯁꯥꯡ ꯍꯥꯏꯅ ꯑꯗꯩꯗꯤ ꯆꯦꯟꯖꯨꯅ ꯃꯃꯥꯗ ꯍꯪꯉꯛꯑꯦ ꯃꯃꯥ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕ ꯆꯦ ꯁꯨꯁꯃꯤꯇꯥ ꯆꯦꯅꯨ ꯑꯩ ꯆꯠꯂꯒꯦ ꯂꯣꯟ ꯊꯣꯛꯇꯕꯤꯗꯧꯅ ꯑꯗꯨꯝ ꯂꯩꯍꯧꯔꯁꯅꯨ ꯆꯦꯅꯨꯁꯦ ꯆꯦꯅꯨ ꯅꯪꯅ ꯊꯝꯃꯣꯏ ꯀꯠꯂꯤꯍꯦ ꯅꯅꯥꯎꯁꯤꯅ ꯉꯁꯥꯏꯗꯩ ꯀꯧꯏꯁꯦ ꯑꯝꯇꯪꯗꯤ ꯈꯨꯝꯕꯤꯌꯨꯗꯅ ꯑꯣꯀꯦ ꯁꯪꯀꯔꯖꯤꯠ ꯅꯪ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯆꯠꯂꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯆꯤꯆꯦꯒꯤ ꯂꯥꯏꯐꯇ ꯌꯥꯎꯕꯤꯔꯛꯄꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯂꯥꯏꯚ ꯊꯥꯕꯗ ꯁꯥꯎꯔꯕꯅꯤꯅ ꯂꯥꯏꯚꯁꯦ ꯑꯩ ꯇꯣꯏꯅ ꯊꯥꯔꯛꯑꯔꯣꯏ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯁꯪꯀꯔꯖꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯩꯗꯤ ꯃꯃꯥ ꯀꯤꯠꯆꯟꯅ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯑꯩꯁꯨ ꯊꯣꯡꯒꯦ ꯇꯧꯔꯤ ꯑꯣ ꯃꯃꯥ ꯑꯣ ꯑꯩꯈꯣꯏꯁꯨ ꯊꯣꯡꯗ꯭ꯔꯤ ꯑꯗꯩꯗꯤ ꯆꯦꯟꯖꯨꯅ ꯍꯥꯏꯌꯦ ꯀꯣꯃꯦꯟꯁꯨ ꯄꯤꯔꯛꯑꯣꯀꯣ ꯁꯨꯁꯃꯤꯇꯥ ꯍꯣꯏ ꯆꯦ ꯑꯃ ꯚꯤꯗꯤꯑꯣ ꯑꯅꯤꯗꯔ ꯑꯃꯗꯔꯗꯤ ꯄꯤꯔꯝꯃꯦꯕꯀꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯩꯗꯣ ꯄꯤꯔꯝꯗ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯉꯁꯤ ꯏꯇꯣꯝꯇ ꯂꯩꯌꯦꯕꯅꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯥꯏꯔꯦ ꯆꯦꯅꯨꯁꯦ ꯁꯨꯡꯈꯨꯝ ꯈꯨꯝꯕꯤꯗ꯭ꯔꯦ ꯁꯪꯀꯔꯖꯤꯠ ꯋꯥꯔꯧꯅꯨꯀꯣ ꯆꯤꯆꯦꯅ ꯈꯨꯝꯃꯤ ꯃꯥꯏ ꯃꯍꯨꯠꯇ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯏꯪꯂꯤꯁꯁꯦ ꯈꯔꯗꯤ ꯍꯩꯇꯦ ꯑꯁ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯏꯪꯂꯤꯁꯇꯣ ꯆꯤꯆꯦꯗ ꯈꯛꯇꯪ ꯇꯝꯕꯤꯌꯨ ꯆꯤꯆꯦꯗꯤ ꯏꯪꯂꯤꯁ ꯍꯩꯇꯦꯀꯣ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯟꯖꯨ ꯁꯥꯔꯦꯡ ꯊꯣꯡꯉꯦ ꯃꯃꯥꯒꯤ ꯍꯤꯟꯖꯥꯡ ꯍꯥꯎꯔꯅꯤ ꯉꯁꯤ ꯁꯥꯔꯦꯡ ꯊꯣꯡꯕ ꯃꯃꯥ ꯑꯩꯗꯤ ꯆꯥꯗꯦꯅꯦ ꯁꯥꯔꯦꯡ ꯊꯣꯡꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯁꯪꯀꯔꯅ ꯍꯥꯏꯔꯦ ꯕꯥꯏ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯣꯏ ꯁꯪꯀꯔ ꯕꯥꯏ ꯕꯥꯏ ꯅꯪ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯆꯥꯇꯣꯟꯅꯁꯨ ꯕꯥꯏ ꯕꯥꯏ ꯇꯧꯔꯤꯌꯦ ꯑꯗꯩꯗꯤ ꯄ꯭ꯔꯤꯌꯥꯅꯥꯅ ꯒ꯭ꯔꯥꯃꯥꯔ ꯌꯥꯎꯗꯅ ꯏꯪꯂꯤꯁ ꯉꯥꯡꯉꯗꯤ ꯐꯖꯔꯅꯤꯌꯦ
ꯑꯗꯩꯗꯤ ꯒꯣꯄꯥꯜ ꯍꯥꯏꯔꯦ ꯄ꯭ꯔꯦꯔꯅꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣ ꯉꯁꯥꯏꯗꯒꯤ ꯒꯣꯄꯥꯜꯅ ꯄ꯭ꯔꯦꯔꯅꯥꯗ ꯉꯁꯥꯏꯗꯒꯤ ꯋꯤꯁ ꯄꯤꯔꯤꯅꯤ ꯕ꯭ꯂꯦꯁꯤꯡ ꯄꯤꯔꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣꯅ ꯀꯟꯅ ꯍꯣꯠꯅꯧ ꯄ꯭ꯔꯦꯔꯅꯥ ꯅꯥꯔꯕ ꯄ꯭ꯔꯦꯔꯅꯥꯅ ꯍꯣꯏ ꯑꯣꯏꯒꯦ ꯗꯥ ꯒꯣꯄꯥꯜ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯤꯕꯩꯅ ꯌꯦꯡꯕ ꯌꯥꯗꯕꯩꯅꯀꯣ ꯑꯗꯨ ꯃꯃꯤꯡ ꯑꯣꯏꯅ ꯀꯧꯔꯦ ꯋꯥꯔꯧꯒꯅꯨꯀꯣ ꯄ꯭ꯔꯦꯔꯅꯥ ꯆꯦꯒꯤ ꯂꯥꯏꯚꯁꯤꯅꯦ ꯃꯤꯅꯤꯠ 2ꯃꯨꯛ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯃꯥ ꯁꯨꯁꯃꯤꯇꯥ ꯑꯩꯅ ꯄꯥꯝꯖꯕ ꯉꯥꯅꯤ ꯁꯩꯔꯦꯡ ꯀꯩꯅꯣ ꯃꯃꯥ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯕꯀꯣ ꯁꯩꯔꯦꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦꯅ ꯑꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯁꯩꯔꯦꯡꯁꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯗꯦ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏꯌꯦ ꯒꯣꯄꯥꯜ ꯍꯦꯜꯂꯣ ꯍꯥꯏꯅ ꯑꯅꯨꯁꯤꯁꯅ ꯍꯥꯏꯔꯦ ꯍꯥꯏ ꯍꯥꯏꯅ ꯆꯦ ꯀꯩꯅꯣ ꯇꯧꯔꯕꯣ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯚ ꯍꯧꯔꯕꯣ ꯈꯨꯃꯟ ꯂꯥꯏꯅ 15 ꯂꯥꯏꯛ ꯗꯟ ꯎꯍꯧꯗ꯭ꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯗꯥ ꯈꯨꯃꯟ ꯍꯧꯖꯤꯛꯇ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯅꯪ ꯇꯝꯕꯤꯒꯦ ꯍꯥꯏꯕ ꯑꯩ ꯃꯤ ꯇꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯄ꯭ꯔꯦꯔꯅꯥ ꯇꯥꯛꯄꯤꯋꯣ ꯇꯥꯛꯄꯤꯌꯣ ꯄ꯭ꯔꯦꯔꯅꯥ ꯆꯤꯆꯦꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯍꯩꯕꯒꯤ ꯃꯊꯧꯅꯦ ꯑꯗꯩꯗꯤ ꯆꯦꯟꯗꯨꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯚꯤꯗꯤꯑꯣ ꯍꯥꯞꯄꯒ ꯌꯦꯡꯉꯛꯇꯦ ꯍꯥꯏꯅ ꯁꯥꯎꯅꯔꯁꯤꯀꯣ ꯍꯥꯏꯗꯤ ꯁꯞ ꯂꯩꯅꯕ ꯃꯌꯥꯝ ꯌꯦꯡꯊꯔꯛꯄꯅꯤꯅ ꯉꯝꯗꯦ ꯃꯥꯏꯁꯦ ꯀꯞꯄꯤ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯃꯇꯣꯟꯗ ꯆꯣꯡꯅ ꯑꯗꯩꯗꯤ ꯍꯣꯏ ꯆꯦꯟꯁꯨ ꯑꯗꯨꯝ ꯌꯦꯡꯅꯁꯤ ꯑꯁꯪꯕꯗ ꯈꯜꯂꯒꯀꯣ ꯆꯦꯟꯁꯨ ꯑꯩꯗꯤ ꯊꯑꯣꯏꯅꯅꯦ ꯊꯤꯔꯒ ꯌꯦꯡꯉꯤꯅꯤꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯦ ꯑꯗꯩꯗꯤ ꯒꯣꯄꯥꯜꯅ ꯍꯥꯏꯔꯦ ꯃꯃꯥ ꯍꯦꯜꯂꯣ ꯍꯥꯏꯅ ꯗꯥ ꯈꯨꯃꯟ ꯍꯥꯏꯔꯦ ꯅꯦꯛꯁ ꯂꯥꯏꯚ ꯌꯥꯎꯅꯤ ꯑꯣꯀꯦ ꯗꯥ ꯈꯨꯃꯟ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯒꯣꯄꯥꯜ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯑꯗꯩꯗꯤ ꯑꯟꯖꯨꯅ ꯍꯥꯏꯔꯦ ꯃꯃꯥ ꯑꯣ ꯍꯥꯏꯔꯦ ꯑꯗꯩꯗꯤ सुपोंगना हाय गुड नाइट वेलकम सुपोंग थैंक यू आपको मेरे लाइव पे आने के लिए थैंक यू खुमल लाइन अंजू हाय हायरे ꯑꯩ ꯅꯥꯛꯇꯩꯁꯦ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯔꯣꯟꯁꯨ ꯈꯔ ꯊꯣꯛꯂꯛꯑꯦꯕ ꯑꯗꯣ ꯃꯔꯣꯟꯁꯦ ꯃꯃꯥ ꯄꯄꯥ ꯍꯥꯏꯅ ꯀꯧꯕ ꯈꯔ ꯍꯩꯔꯦ ꯑꯗꯨꯏꯗꯨꯅ ꯑꯗꯨꯝ ꯉꯥꯡꯅ ꯂꯩ ꯑꯗꯩꯗꯤ ꯋꯥꯔꯗ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯩ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯀꯦ ꯀꯩ ꯋꯥꯔꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅꯣ ꯄ꯭ꯔꯦꯔꯅꯥ ꯑꯩ ꯆꯤꯆꯦ ꯀꯩ ꯋꯥꯔꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯆꯤꯆꯦꯁꯦ ꯈꯟꯕꯝꯒ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯔꯛꯑꯦ ꯆꯦꯅꯨ ꯍꯥꯏ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯆꯦꯟꯖꯨꯅ ꯒꯣꯄꯥꯜ ꯍꯥꯏ ꯍꯥꯏꯔꯦ ꯆꯦꯅꯨꯅꯁꯨ ꯍꯥꯏ ꯍꯥꯏꯔꯦ ꯒꯣꯄꯥꯜꯅ ꯍꯣꯏ ꯃꯃꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯆꯦꯟꯖꯨꯅ ꯈꯨꯃꯟ ꯍꯥꯏꯔꯦ ꯃꯃꯥꯅ ꯁꯨꯁꯃꯤꯇꯥ ꯁꯨꯁꯃꯤꯇꯥ ꯅꯪ ꯀꯥꯏꯒꯤꯅꯣ ꯍꯥꯏꯕ ꯃꯃꯥ ꯑꯩ ꯑꯗꯨꯃꯛ ꯀꯩꯅꯣꯒꯤꯅꯤ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯏꯪꯂꯤꯁꯇ ꯁꯦꯟꯇꯦꯟꯁ ꯑꯃ ꯍꯥꯏꯔꯛꯀꯦ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯛꯑꯣ ꯑꯣꯀꯦ ꯄ꯭ꯔꯦꯔꯅꯥ ꯍꯥꯏꯔꯛꯑꯣ ꯅꯪ ꯑꯗꯩꯗꯤ ꯒꯣꯄꯥꯜ ꯍꯥꯏꯌꯦ ꯑꯟꯖꯨ ꯍꯥꯏ ꯍꯥꯏꯅ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯒꯣꯄꯥꯜ ꯍꯥꯏꯅ ꯗꯥ ꯈꯨꯃꯟ ꯂꯥꯒꯤꯖꯥꯎ ꯍꯥꯏꯔꯦ ꯂꯥꯒꯤꯖꯥꯎ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯊꯣꯛꯂꯛꯑꯦ ꯐꯟ ꯐꯟ ꯆꯣꯡꯗꯅ ꯑꯗꯩꯗꯤ ꯗꯥ ꯈꯨꯃꯟ ꯍꯥꯏꯔꯦ ꯂꯥꯒꯤꯖꯥꯎꯅ ꯌꯥꯏꯐꯔꯦ 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 ꯂꯥꯒꯤꯖꯥꯎ ꯑꯥꯔꯖꯦ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯩꯗꯤ ꯒꯣꯄꯥꯜꯅ ꯍꯥꯏꯔꯦ ꯇꯥꯏꯌꯦ ꯃꯃꯥ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯗꯥ ꯈꯨꯃꯟ ꯍꯥꯏꯔꯦ ꯂꯥꯒꯤꯖꯥꯎ ꯂꯥꯒꯤꯖꯥꯎ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯣꯏ ꯃꯃꯥ ꯇꯧꯃꯤꯟꯅꯁꯤꯀꯣ ꯇꯧꯃꯤꯟꯅꯁꯤ ꯑꯩꯗꯤꯅꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤꯅꯦ ꯑꯩꯅ ꯄꯤꯛꯁꯨ ꯄꯤꯛꯆꯕꯅꯤꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯊꯤꯔꯒ ꯌꯦꯡꯉꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯃꯃꯥꯅ ꯀꯁꯥꯔ ꯀꯥꯏꯒꯤ ꯌꯥꯏꯌꯦ ꯃꯃꯥ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣꯁꯦ ꯑꯩ ꯑꯗꯨꯝ ꯂꯥꯏꯚꯇ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯗꯩ ꯆꯦꯟꯖꯨꯅ ꯍꯥꯏꯔꯛꯑꯦ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯒꯣꯄꯥꯜ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯆꯦꯟꯖꯨꯅꯁꯨ ꯍꯣꯏ ꯌꯦꯡꯉꯛꯀꯦ ꯄ꯭ꯔꯦꯔꯅꯥꯅ ꯗ ꯚ꯭ꯌꯨ ꯐ꯭ꯔꯣꯝ ꯍꯤꯌꯥꯔ ꯏꯁ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯗ ꯚ꯭ꯌꯨ ꯐ꯭ꯔꯣꯝ ꯍꯤꯌꯥꯔ ꯏꯁ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯇꯁꯦꯡꯅ ꯐꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯦꯔꯅꯥ
ꯄ꯭ꯔꯦꯔꯅꯥ ꯆꯤꯆꯦꯁꯦ ꯂꯥꯟꯕ꯭ꯔꯣ ꯆꯨꯝꯕ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯂꯥꯏꯅ ꯑꯥꯔꯖꯦꯗꯣ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯍꯥꯏꯔꯦ ꯍꯣꯏ ꯑꯥꯔꯖꯦꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯂꯣꯏꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯃꯥꯁꯨ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯅ ꯍꯥꯏ ꯆꯦꯅꯨ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯗꯤ ꯈꯨꯃꯟ ꯂꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯗꯥꯒꯣꯄꯥꯜꯅ ꯑꯅꯨ ꯍꯥꯏꯒ ꯊꯝꯁ ꯑꯞ ꯄꯤꯔꯛꯑꯦ ꯑꯩ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏ ꯒꯨꯗ ꯕꯠ ꯋꯥꯠ ꯑꯕꯥꯎꯠ ꯗꯤꯁ ꯗꯣꯟ ꯁ꯭ꯄꯤꯜ ꯗ ꯕꯤꯟꯁ ꯑꯥꯎꯠ ꯄ꯭ꯔꯦꯔꯅꯥ ꯀꯩ ꯍꯥꯏꯅꯣ ꯑꯁꯤꯒꯤ ꯀꯩꯅꯣ ꯑꯦꯛꯖꯥꯝꯄꯜꯁꯦ ꯆꯤꯆꯦ ꯈꯪꯗ꯭ꯔꯦ ꯑꯟꯖꯨꯅ ꯍꯥꯏꯔꯦ ꯆꯦꯅꯨꯁꯦ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯪꯗꯦꯅꯦ ꯆꯦꯟꯖꯨ ꯑꯩ ꯄ꯭ꯔꯦꯔꯅꯥꯅ ꯗꯣꯟ ꯏꯁꯄꯤꯜ ꯗ ꯕꯤꯟꯁ ꯍꯥꯏꯗꯤ ꯗꯣꯟ ꯏꯁꯄꯤꯜ ꯗ ꯕꯤꯟꯁ ꯑꯥꯎꯠꯇꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯔꯛꯑꯣ ꯄ꯭ꯔꯦꯔꯅꯥ ꯆꯦ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯈꯨꯃꯟ ꯂꯥꯏꯅ ꯂꯥ ꯍꯥꯏꯅ ꯇꯧꯔꯦ ꯆꯦꯅꯨ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐ ꯍꯧꯈ꯭ꯔꯕꯣ ꯒꯣ ꯃꯃꯥꯅ ꯍꯥꯏꯕ ꯏꯪꯂꯤꯁ ꯇꯧꯔꯅꯨ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯣ ꯑꯩ ꯗꯥ ꯈꯨꯃꯟ ꯍꯥꯏꯌꯦ ꯗꯥꯟꯁ ꯇꯧ ꯂꯩꯒꯦ ꯍꯥꯏ ꯗꯥꯟꯁ ꯇꯧꯔꯦ ꯗꯥ ꯈꯨꯃꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤꯅꯦ ꯊꯥꯕꯜꯁꯨ ꯍꯧꯔꯅꯤ ꯉꯔꯥꯡꯒꯤ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯂꯥꯎꯔꯦ ꯍꯥꯏꯗꯣ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯗꯣꯟ ꯏꯁ ꯉꯥꯏꯈꯣꯀꯣ ꯑꯉꯥꯡꯁꯦ ꯁꯥꯟꯅꯔꯝꯕꯗꯩ ꯀꯞꯈꯠꯂꯛꯑꯦ ꯁꯥꯟꯅꯔꯤꯁꯦ ꯌꯦꯡꯉꯨ ꯂꯥꯏꯚ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯦ ꯑꯩꯗꯣ ꯆꯨꯝꯗꯣꯔꯦ ꯑꯗꯩ ꯄ꯭ꯔꯦꯔꯅꯥ ꯗꯣꯟ ꯏꯁꯄꯤꯜ ꯗ ꯕꯤꯟꯁ ꯑꯥꯎꯠ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯔꯣꯟꯕꯗꯣ ꯂꯣꯏ ꯇꯥꯛꯊꯣꯛꯈꯤꯅꯨ ꯍꯥꯏꯕ ꯍꯣꯏ ꯄ꯭ꯔꯦꯔꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯇꯥꯛꯄꯤꯕꯒꯤ ꯑꯗꯩꯗꯤ ꯆꯦꯟꯖꯤꯅ ꯍꯥꯏ ꯈꯨꯃꯟꯒꯤ ꯂꯥꯏꯐꯁꯦ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯦ ꯑꯃꯨꯛꯇꯪ ꯊꯦꯡꯅꯗꯦ ꯃꯣꯔꯅꯤꯡꯗꯇ ꯎꯏꯅꯦ ꯍꯥꯏ ꯗꯥꯈꯨꯃꯟ ꯑꯩꯁꯨ ꯊꯦꯡꯅꯗꯦꯅꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯂꯥꯏꯅ ꯍꯥꯏꯕ ꯑꯟꯖꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯥꯏ ꯍꯥꯏ ꯗꯥꯈꯨꯃꯟ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯏꯪꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦꯗꯦ ꯑꯩꯗꯤ ꯋꯥꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯆꯦ ꯃꯝꯇꯥꯁꯦ ꯍꯣꯏꯅꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯤꯔ ꯂꯣꯏꯁꯤꯜꯂꯁꯤꯔ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯃꯨꯛ ꯂꯥꯏꯚ ꯍꯧꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯃꯨꯛ ꯁꯥꯎꯈꯤꯗꯅꯀꯣ ꯃꯤꯒ ꯄꯪꯆꯥꯎꯗ ꯁꯥꯎꯅꯕꯁꯤꯒ ꯑꯗꯩꯗꯤ ꯈꯨꯃꯟ ꯑꯗꯨꯅꯅꯤꯅ ꯑꯩ ꯎꯅꯗ꯭ꯔꯤꯁꯦ ꯅꯣꯡꯇꯪ ꯌꯥꯎꯕ ꯉꯝꯗꯦ ꯅꯪꯒꯤ ꯃꯇꯝꯗꯣ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯑꯌꯥ ꯁꯔꯃ ꯏꯕꯦꯝꯆꯥ ꯆꯦ ꯏꯕꯦꯝꯆꯥꯁꯨ ꯂꯥꯛꯑꯦ ꯆꯦ ꯁꯔꯃ ꯂꯥꯛꯑꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯍꯥꯏꯔꯦ ꯑꯩꯅ ꯂꯣꯏꯁꯟꯒꯦ ꯇꯧꯔꯤꯉꯩꯁꯤꯒ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯍꯥꯏꯔꯦ ꯃꯃꯥꯅ ꯍꯥꯏꯔꯦ ꯈꯨꯃꯟꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤ ꯑꯩꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯨꯃꯟꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤ ꯑꯩꯁꯨ ꯑꯣꯀꯦ ꯅꯥꯏꯠꯇ ꯊꯥꯏ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯗꯥꯈꯨꯃꯟ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯑꯣ ꯀꯥꯡꯁꯣꯏ ꯍꯥꯎꯔꯤ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯂꯣꯏ ꯍꯥꯎꯋꯤ ꯍꯧꯖꯤꯛ ꯏꯪꯉꯤꯉꯩꯁꯤꯒ ꯑꯗꯩꯗꯤ ꯏꯪꯕ ꯍꯦꯟꯖꯟꯕꯩ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯇꯅꯤ ꯑꯗꯩꯗꯤ ꯒꯣꯄꯥꯜ ꯍꯥꯏꯔꯦ ꯍꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯅ ꯍꯥꯏ ꯇꯧꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯑꯩꯁꯨ ꯉꯁꯤꯅꯦ ꯇꯨꯝꯗꯕꯤ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤ ꯑꯁ ꯑꯩꯗꯤ ꯋꯥꯕꯅ ꯂꯣꯏꯔꯅꯤ ꯌꯥꯏ ꯋꯥꯅꯨ ꯄ꯭ꯔꯦꯔꯅꯥ ꯑꯐꯕ ꯗꯥꯏꯠ ꯂꯧ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕꯀꯣ ꯆꯦ ꯁꯔꯃ ꯑꯩꯒꯤꯁꯤꯅꯦ ꯂꯥꯏꯐꯁꯦ ꯄꯨꯡ 1 ꯃꯈꯥꯏꯗꯤ ꯐꯥꯖꯔꯦ ꯅꯅꯥꯎꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯏꯗꯨ ꯆꯤꯆꯦ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯗꯥꯈꯨꯃꯟ ꯍꯥꯏꯔꯦꯀꯣ ꯃꯃꯥ ꯃꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯆꯦ ꯁꯔꯃꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏ ꯂꯥꯛꯑꯦ ꯍꯣꯏꯅꯦ ꯆꯦ ꯄꯨꯡ 1 ꯃꯈꯥꯏꯃꯨꯛ ꯐꯥꯔꯦ ꯄ꯭ꯔꯦꯔꯅꯥ ꯀꯣꯐꯤ ꯊꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯀꯣꯐꯤ ꯊꯛꯑꯗꯤ ꯇꯨꯝꯅꯤꯡꯕ ꯐꯕꯅꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯗꯥꯈꯨꯃꯟ ꯆꯦꯟꯖꯨ ꯆꯦ ꯁꯔꯃ ꯗꯥꯒꯣꯄꯥꯜ ꯒꯣꯄꯥꯜ ꯍꯥꯏ ꯗꯥ ꯒꯣꯄꯥꯜ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯄ꯭ꯔꯦꯔꯅꯥꯅ ꯂꯦꯁꯟ 14ꯅꯦ ꯄꯨꯂꯞꯅ ꯄꯥꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯄ꯭ꯔꯦꯔꯅꯥ ꯑꯃꯨꯛꯇ ꯗꯨꯛ ꯌꯥꯝꯅ
ꯇꯦꯟꯕ꯭ꯔꯣ पाथो ममन चंगना पाथो अनुसिंगन हाय अदꯩ ꯆꯦ ꯁꯜꯃꯥꯅ ओके बाय गुड नाइट ꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯂꯥꯛꯄꯤꯕꯒꯤ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩꯗꯤ ꯆꯦꯟꯖꯨꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯌꯦ ꯗꯥꯀꯨꯃꯟ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯑꯗꯩꯗꯤ ꯒꯣꯄꯥꯜꯁꯨ ꯉꯁꯥꯏꯗꯤ ꯂꯩꯕꯤꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯧ ꯃꯥꯟꯗꯅꯀꯣ ꯍꯥꯏꯗꯤ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯅꯧꯕꯅꯤꯅꯅꯦ ꯌꯥꯝꯅꯁꯨ ꯈꯪꯗꯦꯀꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯄ꯭ꯔꯦꯔꯅꯥꯅ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯌꯥꯝ ꯌꯥꯝꯗꯣꯏꯅꯤ ꯀꯩꯅꯣ ꯆꯨꯝꯃꯦ ꯄ꯭ꯔꯦꯔꯅꯥ ꯃꯅꯤ ꯑꯗꯩꯗꯤ ꯒꯣꯄꯥꯜꯅ ꯂꯥꯁꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯦ ꯑꯅꯨꯗꯣ ꯑꯅꯨꯁꯤꯡꯒꯅ ꯍꯥꯏ ꯇꯧꯔꯦ ꯃꯌꯥꯝ ꯑꯩ ꯀꯛꯑꯣꯔ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯌꯥꯝ ꯕꯥꯏ ꯍꯥꯏꯅꯔꯣ ꯑꯩ ꯀꯛꯑꯒꯦ ꯑꯗꯨꯗꯤ ꯕꯥꯏ 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 ꯆꯦꯟꯖꯨ ꯕꯥꯏ ꯆꯦꯅꯨ ꯕꯥꯏ ꯅꯔꯣꯟ ꯊꯣꯛꯇꯕꯒꯤ ꯑꯗꯨꯗꯅꯤ ꯄꯣꯖꯤꯁꯟ ꯂꯦꯞꯅꯔꯛꯇꯣꯏꯁꯦ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯔꯛꯑꯦꯀꯣ ꯄ꯭ꯔꯦꯔꯅꯥ ꯕꯥꯏ ꯆꯦ ꯃꯣꯃꯤꯇꯥꯒꯤꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤꯀꯣ ꯑꯗꯩꯗꯤ ꯒꯣꯄꯥꯜꯅꯁꯨ ꯕꯥꯏ ꯍꯥꯏꯔꯦ ꯈꯨꯃꯟꯅꯁꯨ ꯕꯥꯏ ꯍꯥꯏꯔꯦ ꯆꯦꯅꯨꯅ ꯕꯥꯏ ꯍꯥꯏꯔꯒ ꯑꯁꯥꯎꯕ ꯏꯃꯣꯖꯤ ꯑꯃꯁꯨ ꯄꯤꯁꯜꯂꯛꯑꯦꯅꯦ ꯕꯥꯏ 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 ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯀꯛꯑꯒꯦꯀꯣ